mayambu ahadba maktada makhal mathel manipur full story collection na mayambu taramno okchabaga loinana ikok nona khurumjari ngasisu mayamgi ngahak pathana bagida manipuri horror story amamu pudun lakchari horror story asigi mamingna amanba toile wari asina hingliba amati laikhidraba kanagumbi amataga marilejari aibana wakhanna sagatcharaga tabiriba singi ngahak pathana bagida semjaba warini Haujik mayam da khudol tamjari Manipuri horror story amanba toile matamdu numidang wairam gi matamni loyum badu anan amadi thoiba khoi gi mayumda wa khara hayuna bagida makta parap lakli loyum bana parap asum lakpada thoiba ga thengnari thoiba do dukal dagi karigumba khara lainena bagida makta tholokpada thengnabani thoiba ubata loyum bana thoiba nang uba yam nungai re he ai no de lakhe toro mini ne loyumba kari paw le rage itha tha dana nang ai thirk liba sibo kuire ne nawa na paw ta khidaba ngasai ayu ngakang thingdaram badagi adum thingna khidre ba tawrani kai khoni ne ane no jab ta chalusi kai no sibo ai di si alu ke ke le si imung de piram da ba yaroi hoi ne ado piram mo ba adu duga ibani ane no de chat ta ba yatre ado maram du ta harodana asum na makhoi ani na wari sanadi ngai dukan phamli bani pa aduna ibungo thoiba se nangi polam cheram sing du sida loi leirabani asum na harakpate gi thoibana pacha thada duna polam cheram sing do pairi loyumba amadi makhoi ani wari sana do lakminari matam matu thoibana kari no ba na do chatui je as thoiba nang na swai sida tawhong khangdana kolei leire tabak amtang tausi tabam tu tausi nana wayang khangbudo ado hojik tabak ama laeba tabak to tawra jeba kari tabak no haisibo ha thabu to lokya phangdino ada to hai karai to lomno lau suba chaga tabani hayeng ayuk tu nang ne anan ne adigi ai ne agoi hum ne akoi gi mama sing koi kaka sing thokpa koi mari mata gi mi khalai moi gi lau tu khawra ga jai ga taba adu gi yauro jen hai ga tobri phare ne ha sai pa chayam chillir mi ne ado anan bu yarakadro madi masangam di haigum tobunida yarakani maju paisa ngawdran leiribani phare loyomba aro di ai pochei ji imunga thanam gi aduga chanarba torsi asum haram laga thoiba imungda parap sangkhri aduga mana leirliba polam chajam singdo magi imunga thanalaba matungda parap thorok laga loyomba ga punna anan khoida lakli matam aduta anando angang kharaga sanadro lerami matam mat loyumbana karino ne tawribuduwa ha hanu thangtuda angang macha sadana trikapi sanadaga leribudubu ntiba karino khalidubo thoiba as kaino nabani haunara laisna natida numda wadam sida kai jawje haino thakpa chabagi program leibara aidi sigi paide setu se marbol no thoki bagi lupa 10 di yawrise era nangna marol lama thakpa chabagi wali tawlei ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯊꯕꯛ ꯑꯃ ꯆꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤꯅꯦ ꯅꯪ ꯊꯕꯛ ꯐꯪꯂꯕꯅꯤ ꯏꯇꯥꯎ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯊꯕꯛ ꯐꯪꯉꯕꯣ ꯍꯣꯏꯅꯦ ꯂꯣꯌꯨꯝꯕꯔꯅꯦ ꯅꯪꯁꯦ ꯅꯁꯥ ꯈꯪꯗꯅ ꯊꯕꯛ ꯑꯃ ꯆꯦꯟꯕꯤꯔꯤꯔꯤ ꯃꯥꯅ ꯑꯗꯨꯗ ꯊꯕꯛꯇꯣ ꯈꯜꯂꯦ ꯍꯌꯦꯡ ꯖꯣꯏꯟ ꯇꯧꯔꯨꯁꯤ ꯍꯥꯏꯔꯤꯅꯦ ꯅꯪꯀꯣ ꯂꯣꯌꯨꯝꯕ ꯀꯩꯅꯣ ꯑꯁꯤꯒꯤ ꯐꯩꯖꯩꯁꯤꯅ ꯉꯥꯡꯉꯤꯁꯤꯅ ꯑꯆꯨꯝꯕ꯭ꯔꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯤꯕꯣ ꯊꯕꯛꯄꯨꯗꯤ ꯏꯄꯨ ꯏꯔꯥꯕꯣꯠꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯊꯕꯛꯅꯤꯗ Karino haisibo company maming lo mane company maming ne nang tawdisi noi thangol leidana leye adu du puthoro maya thori ba tro thori ne kedo gai no ba adu do ma pai ro khudai yam nang khamda yanjal lo adigi lakhang khonga om se lo lakhang phori ma adigi lisal lo adigi khoi punna dum chakhani karino haisibo lau khaw bi rai je mani kaino adu thabak na trabo as nabani jiri asum na haram laga anando phamtha khraga angang sike marbon sanabadu da yauri matamadu loyumbana yani na traga yaroi maroda sajar hayu mi thirugodori bune ije ho yani chachi se nawani jidiba ado kai don chatu jibo kana im dno ba aikhoi gi kaka oidani aikhoi gi kaka bikram do nang khangi dana khangi ne adu ka doroba moi gi dani sudi se mai nu pidubu benau bi haidai ne haibani madu mabukti phabani he aikuna lakpa tram dum tawbani masak su phajai dana ko
ꯐꯖꯕꯅꯤ ꯅꯪꯗꯤ ꯃꯁꯛ ꯐꯖꯕ ꯇꯔꯥꯝ ꯇꯔꯥꯝ ꯇꯧꯕꯗꯤ ꯁꯨꯝ ꯈꯜꯂꯒ ꯂꯩꯔꯤꯕꯣꯏꯔꯦ ꯑꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯣ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯆꯠꯇꯣꯏꯅꯣ ꯍꯌꯦꯡꯁꯤ ꯄꯨꯡ 7 ꯁ꯭ꯋꯥꯏꯗ ꯆꯠꯂꯁꯤ ꯑꯗꯨꯗꯨꯒ ꯑꯥꯗ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯌꯧꯅꯅꯕ ꯀꯔꯤꯅꯣ ꯄꯨꯡ 3ꯗ ꯆꯠꯂꯒ ꯄꯨꯡ 9 ꯆꯧꯁꯦꯕꯣ ꯃꯤꯅꯤꯠ 5 ꯐꯥꯗꯕ ꯂꯝꯕꯤꯗꯨꯕꯣ ꯑꯗꯣ ꯊꯣꯏꯕ ꯅꯣꯏ ꯁꯥꯏꯀꯜ ꯂꯩꯗꯥꯏꯅꯦ ꯂꯩ ꯀꯩꯗꯧꯔꯒꯦ ꯑꯅ ꯅꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯁꯤꯗꯦꯛꯄ ꯑꯃ ꯂꯩꯔꯤꯁꯤꯅꯤ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯥꯏꯀꯜꯗ ꯑꯣꯏꯅ ꯍꯥꯏꯊꯈ꯭ꯔꯁꯤ ꯑꯗꯨꯗꯤ ꯑꯅꯟꯁꯨ ꯌꯥꯔꯕꯅꯤꯅ ꯊꯣꯏꯕ ꯅꯪꯁꯨ ꯌꯥꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦꯀꯣ ꯉꯥꯏꯈꯣ ꯀꯩꯗꯧꯔꯣ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯄꯨꯟꯈꯤꯁꯤ ꯀꯩꯅꯣ ꯂꯥꯛꯑꯣ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯨꯜꯂꯨꯁꯤ ꯂꯥꯛꯑꯣ ꯑꯅꯟ ꯂꯥꯛꯑꯣꯅꯦ ꯅꯪ ꯃꯥꯔꯕꯣꯜꯗ ꯁꯥꯟꯅꯔꯨꯔꯣꯅꯦ ꯉꯥꯏꯈꯣꯍꯦ ꯒꯦꯝꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯅꯟ ꯊꯣꯏꯕ ꯂꯣꯌꯨꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯅ ꯊꯣꯏꯕꯗ ꯍꯟꯗꯛ ꯐꯪꯉꯛꯀꯗꯧꯔꯤꯕ ꯄꯩꯁꯥꯁꯤꯡꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛꯇꯪꯗꯤ ꯀꯔꯤꯅꯣ ꯑꯍꯥꯎꯕ ꯑꯃꯗꯤ ꯆꯥꯃꯤꯟꯅꯁꯤꯍꯦ ꯅꯣꯏ ꯑꯩꯈꯣꯏ ꯅꯤꯁꯥ ꯄꯁꯥ ꯆꯥꯕ ꯑꯝꯇꯁꯨ ꯅꯠꯇꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯍꯥꯎꯕ ꯑꯃ ꯆꯥꯃꯤꯟꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯨꯄꯥ 200-200 ꯈꯥꯏꯅꯈꯤꯕꯗ ꯑꯁ ꯅꯤꯡꯇꯤꯡꯉꯩ ꯆꯥꯅꯤ ꯃꯤꯗꯤꯅꯦ ꯂꯨꯄꯥ 500-500 ꯂꯤꯁꯤꯡ ꯈꯥꯏꯅꯔꯤꯁꯤ ꯃꯈꯣꯏꯒꯤ ꯑꯉꯥꯡꯕ ꯑꯉꯧꯕꯗꯨ ꯌꯥꯎꯕꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯑꯗꯨ ꯌꯥꯎꯗꯕꯅꯤ나 ꯌꯥꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯐꯔꯛ ꯇꯥꯁꯟꯅ ꯍꯣꯏ ꯒꯙꯥ ꯀꯩꯗꯧꯕꯩ ꯂꯩꯔ ꯆꯥꯗꯣꯏꯅꯣ ꯅꯣꯏꯅꯕꯨ ꯆꯥꯅꯤꯡꯗꯕꯗꯤ ꯂꯩꯀꯥꯏ ꯆꯥꯎꯔꯤ ꯀꯩꯅꯣꯅꯦ ꯉꯥꯅꯨ ꯌꯦꯟ ꯃꯌꯥꯝ ꯂꯣꯏꯔꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯀꯣꯏꯊꯣꯛꯎꯔꯒ ꯇꯥꯞ ꯌꯦꯞꯄꯒ ꯂꯥꯛꯂꯒ ꯂꯣꯏꯔꯦ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯅꯨꯃꯤꯠ ꯊꯣꯏꯕ ꯌꯥꯝ ꯍꯩꯕꯅꯦ ꯃꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯤꯁꯤꯅ ꯀꯩꯅꯣ ꯅꯪꯕꯨ ꯌꯥꯝ ꯇꯧꯔꯛꯇꯦ ꯅꯪ ꯍꯥꯋꯥꯏ ꯍꯣꯏ ꯇꯥꯏꯗꯦꯀꯣ ꯃꯤꯅ ꯇꯥꯔꯒ ꯑꯗꯨꯕꯨ ꯐꯖ ꯋꯥꯔꯣ ꯂꯣꯌꯨꯝꯕ ꯑꯅꯟꯁꯦ ꯆꯥꯅꯤꯡꯕꯅ ꯃꯔꯦꯡ ꯆꯠꯂ ꯃꯥꯜꯂꯦ ꯑꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯣꯏꯗꯨ ꯅꯣꯡꯃꯗ ꯀꯌꯥ ꯁꯥꯅꯤ ꯍꯥꯏꯒꯦ 500 ꯌꯥꯝꯃꯤ ꯍꯥꯏꯗꯨꯗꯤ ꯑꯩꯅ 900 ꯁꯥꯅꯕ ꯍꯥꯏꯕꯅꯤ ꯑꯗꯨ ꯌꯥꯗꯤ 500 ꯄꯤꯔꯒꯦ ꯑꯣ ꯑꯗꯨꯗꯤ ꯄꯨꯡ ꯀꯌꯥ ꯂꯣꯏꯗꯣꯏꯕ ꯍꯥꯏꯕ ꯉꯝꯗꯦ ꯅꯣꯡꯉꯥꯟꯕꯁꯨ ꯌꯥꯏ ꯐꯧ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕꯗ ꯅꯪꯒꯤ 500ꯁꯤꯗꯤ ꯇꯥꯡꯗꯦꯍꯦ ꯃꯇꯝ ꯑꯗꯨꯗ ꯑꯅꯟꯅ ꯏꯕꯨꯡꯉꯣ ꯃꯤꯁꯨ ꯈꯪꯒ ꯇꯧꯔꯤꯕ ꯊꯕꯛꯅꯤ ꯐ꯭ꯔꯤꯗꯗꯤ ꯀꯩꯁꯨ ꯄꯤꯊꯣꯔꯛꯑꯣꯏꯕ ꯂꯨꯄꯥ 500ꯗꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯗꯨꯅ ꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯁꯤ ꯉꯟꯇꯥ ꯆꯠꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯗꯣ ꯌꯨꯝꯗ ꯍꯟꯖꯤꯟꯅꯈ꯭ꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯅꯟ ꯊꯣꯏꯕ ꯑꯃꯗꯤ ꯂꯣꯌꯨꯝꯕ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯣꯌꯨꯝꯕꯒꯤ ꯃꯈꯣꯏꯒꯤ ꯀꯀꯥꯁꯤꯡ ꯊꯣꯛꯂꯤꯕ ꯕꯤꯀ꯭ꯔꯝ ꯍꯣꯏꯗ ꯂꯥꯛꯂꯤ ꯕꯤꯀ꯭ꯔꯝꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯩꯔꯝꯂꯤ ꯑꯅꯟ ꯊꯣꯏꯕ ꯑꯃꯗꯤ ꯂꯣꯌꯨꯝꯕ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯂꯣꯌꯨꯝꯕ ꯑꯅꯤꯁꯤ ꯅꯪꯅ ꯄꯨꯔꯛꯂꯤꯔꯥ ꯑꯧ ꯃꯥꯅꯤ ꯀꯀꯥ ꯐꯔꯦ ꯏꯕꯣ ꯉꯁꯥꯏꯗꯒꯤ ꯃꯤ ꯋꯥꯠꯂꯦꯅ ꯇꯧꯔꯝꯃꯤ ꯑꯩꯗꯤ ꯅꯪꯅ ꯃꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯒ ꯄꯨꯔꯛꯇꯕꯗꯨꯗ ꯑꯩꯗꯤ ꯁꯣꯏꯔꯗ꯭ꯔꯥꯅ ꯄꯥꯈꯠꯂꯨꯔꯕꯅꯤ ꯐꯔꯦ ꯑꯗꯨꯁꯦ ꯈꯔꯥꯒꯁꯦ ꯄꯥꯏꯗꯅ ꯈꯣꯠꯇꯅ ꯇꯧꯔ ꯀꯨꯝꯅꯅꯕ ꯃꯤ ꯈꯔ ꯀꯨꯝꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯐꯤꯗꯤ ꯍꯣꯡꯈꯤꯒꯦ ꯀꯩꯗꯧꯔꯒꯦ ꯀꯀꯥ ꯁꯠ ꯇꯧꯔꯛꯑꯣꯅꯦ ꯃꯇꯝꯁꯤ ꯂꯩꯇ꯭ꯔꯕꯅꯤꯅꯦ ꯅꯣꯡ ꯇꯥꯁꯜꯂꯛꯂꯗꯤ ꯐꯔꯛ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯣ ꯀꯀꯥ ꯍꯣꯏꯒꯤꯁꯤ ꯈꯥꯎꯌꯩꯔ ꯇꯧꯗꯣꯏꯁꯤꯕꯣ ꯃꯥꯅꯤ ꯁꯦ ꯉꯥꯡꯅ ꯂꯩꯔꯅꯨ ꯍꯣꯡꯇꯣꯛꯂꯨꯔ ꯆꯠꯂꯣ ꯑꯁꯨꯝꯅ ꯂꯣꯌꯨꯝꯕꯒꯤ ꯀꯀꯥ ꯑꯣꯏꯔꯤꯕ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯣꯌꯨꯝꯕ ꯊꯣꯏꯕ ꯑꯃꯗꯤ ꯑꯅꯟ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤ ꯊꯦꯡꯅꯩ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯂꯣꯌꯨꯝꯕꯗ ꯍꯩꯃꯥ ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯣ ꯂꯥꯛꯑꯣ ꯁꯣꯝꯗ ꯑꯣꯏꯅ ꯍꯣꯡꯇꯣꯛꯂꯣ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯥ ꯑꯃ ꯄꯤꯕꯤꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯣꯡꯇꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯣꯛꯂꯛꯇꯨꯅ ꯂꯧ ꯈꯥꯎꯅꯕꯒꯤꯗꯃꯛꯇ ꯂꯧꯕꯨꯛꯂꯣꯝꯗ ꯀꯨꯝꯊꯈ꯭ꯔꯤ ꯂꯧ ꯈꯥꯎꯅ ꯀꯥꯡꯒꯨ ꯑꯃꯅ ꯍꯣꯜꯂꯤ ꯀꯥꯡꯒꯨ ꯑꯃꯅ ꯌꯩꯅꯅꯕ ꯇꯧꯔꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯃꯊꯪ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄꯗ ꯀꯗꯣꯝꯗꯒꯤ ꯂꯥꯝꯁꯤꯜꯂꯛꯂꯤꯕꯅꯣ ꯈꯪꯗꯦ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯛꯏ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯂꯧꯔꯥꯡ ꯁꯨꯔꯤꯕ ꯃꯐꯝꯁꯤ ꯁꯣꯡꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯖꯪꯒꯜ ꯁꯥꯔꯒ ꯂꯩꯔꯝꯂꯤꯕꯅꯤ ꯆꯥꯎꯔꯕ ꯎ ꯀꯌꯥ ꯑꯃꯁꯨ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯧ ꯎꯅꯔꯦ ꯃꯇꯝꯗꯨꯗꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯒ ꯁꯟ ꯒꯥꯔꯤ ꯀꯥꯔꯤꯕ ꯃꯐꯝꯒꯁꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯌꯥꯝꯅ ꯁꯣꯛꯂꯝꯈ꯭ꯔꯕꯖꯥꯠꯅꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯂꯥꯏ ꯇꯤꯟꯁꯦ ꯄꯤꯔꯤꯛ ꯇꯥꯅ ꯂꯩꯕꯅꯤꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯆꯠꯄ ꯉꯝꯕꯖꯥꯠ ꯅꯠꯇꯦꯅꯤ ꯑꯍꯜ ꯑꯗꯨꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯛꯄ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯃꯥꯅꯦ ꯃꯗꯨꯒꯤ ꯀꯤꯈ꯭ꯔꯕ ꯋꯥꯔꯤ ꯑꯃꯕꯨ ꯂꯩꯔꯤꯌꯦ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕ ꯍꯣꯏꯒ ꯄꯨꯟꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤꯃ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯆꯥꯎꯔꯕ
ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡ ꯂꯥꯜꯂꯒ ꯑꯩꯈꯣꯏꯁꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯑꯁꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯈꯨꯔꯥꯒꯤꯁꯤꯕꯨ ꯅꯨꯃꯤꯗꯥꯡꯗ ꯑꯌꯨꯛ ꯑꯣꯏꯗꯣꯏꯁꯤꯕꯣ ꯑꯩ ꯂꯥꯏꯕ ꯑꯌꯨꯛꯀ ꯊꯣꯛꯑꯦ ꯍꯥꯏꯕ꯭ꯔꯣ ꯅꯨꯃꯤꯗꯥꯡꯒꯤ ꯋꯥꯔꯤꯅꯤꯅꯦ ꯂꯤꯔꯤꯁꯦ ꯉꯁꯥꯏ ꯄꯟꯈꯤꯗꯕꯗꯨꯗ ꯍꯪꯕꯅꯤꯗ ꯍꯣꯏꯅꯦ ꯅꯨꯃꯤꯗꯥꯡꯅꯤꯅꯦ ꯑꯗꯩꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯍꯩꯁ ꯍꯩꯅꯤꯡ ꯃꯈꯣꯡꯗ ꯑꯃꯨꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯦ ꯃꯁꯤ ꯑꯩꯈꯣꯏꯗ ꯌꯦꯡꯂꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯅꯣ ꯃꯥꯅ ꯌꯦꯡꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤ ꯃꯤꯄꯥꯏꯅꯔꯦꯗꯣ ꯑꯗꯩꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕ ꯍꯣꯏꯒ ꯆꯠꯃꯤꯟꯅꯔꯤꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗꯨꯅ ꯑꯦꯔꯥ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯝꯃꯤꯁꯤꯕꯨ ꯂꯥꯏ ꯃꯥꯅ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ ꯍꯥꯏꯗꯅ ꯃꯅꯥꯛ ꯃꯅꯥꯛꯇ ꯇꯥꯕ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯈꯔ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯃꯥꯅ ꯍꯩꯅꯤꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯨꯗ꯭ꯔꯨꯞ ꯊꯣꯝꯖꯤꯜꯂꯤꯕꯅꯤ ꯃꯥꯅ ꯑꯗꯨꯗꯒꯤꯗꯤ ꯀꯩꯗꯧꯔꯕ ꯈꯨꯔꯥ ꯑꯗꯨꯗꯒꯤꯗꯤ ꯀꯩꯗꯧꯔꯕ ꯍꯥꯏꯕꯕꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯦ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯈꯤ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯍꯩꯅꯤꯡ ꯃꯈꯣꯡꯗꯣ ꯂꯥꯜꯂꯒ ꯀꯝ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯒꯨꯗ꯭ꯔꯨꯡ ꯆꯦꯜꯂꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯒꯨꯗ꯭ꯔꯨꯡ ꯆꯦꯜꯂꯛꯄ ꯃꯇꯨꯡꯗ ꯍꯩꯅꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯏꯁꯥꯁꯤꯗꯅꯦ ꯋꯪ ꯂꯥꯎꯅ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯐꯪꯕꯒꯤ ꯋꯥꯅꯤꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯀꯣꯛꯁꯤ ꯈꯨꯠꯁꯤꯅ ꯀꯣꯛꯁꯤꯗ ꯅꯥꯟꯊꯔꯦ ꯍꯥꯏꯔꯒ ꯃꯌꯥꯝꯁꯤ ꯒꯨꯗ꯭ꯔꯨꯡ ꯆꯦꯟꯅꯔꯛꯄꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯩꯅꯤꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯍꯩꯅꯤꯡꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨꯗ ꯅꯪꯕꯨ ꯃꯨꯁꯤꯟ ꯃꯨꯅ ꯃꯤꯁꯤꯡꯁꯤ ꯐꯝꯃꯒ ꯃꯈꯣꯡ ꯍꯥꯏꯔꯒ ꯂꯩꯕꯒꯤ ꯋꯥꯅꯤꯗ ꯃꯌꯥꯝꯁꯤ ꯀꯨꯏꯍꯧꯗꯦ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯥꯒꯤ ꯌꯨꯝ ꯌꯧꯅꯕ ꯆꯦꯟꯅꯔꯛꯄꯗꯨ ꯑꯩꯒ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯆꯦꯟꯃꯤꯟꯅꯔꯛꯄꯗꯨꯗꯗꯤ ꯄꯥꯕꯨꯡꯗꯨ ꯋꯥꯔꯕ ꯃꯥꯜꯂꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤꯗꯅ ꯍꯥꯏ ꯑꯗꯨꯗ ꯑꯩꯁꯨ ꯀꯤꯃꯟꯈꯤꯕꯗꯨꯗ ꯄꯥꯕꯨꯡ ꯄꯣꯊꯥꯕ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯆꯠꯅꯅꯕ ꯇꯧꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯉꯩ ꯃꯅꯨꯡꯗꯨꯗ ꯉꯁꯥꯏꯒꯤ ꯍꯩꯅꯤꯡꯒꯤ ꯃꯈꯣꯡꯗ ꯂꯩꯍꯧꯕꯁꯤꯡꯗꯨ ꯂꯥꯛꯂꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯁꯣꯔꯣꯛꯁꯤꯒꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯁꯤꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯄꯤ ꯁꯤꯡꯕꯤ ꯁꯝꯄꯠꯂꯩꯁꯤꯡꯁꯤ ꯁꯣꯔꯣ ꯅꯩꯈꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯅꯤꯗꯅ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯨ ꯋꯥꯕꯒ ꯐꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯁ ꯆꯦꯜꯂꯨ ꯍꯩꯗꯅ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯆꯦꯜꯂꯛꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯀꯣꯟꯊꯣꯡ ꯑꯝꯇ ꯂꯣꯟꯁꯤꯜꯂꯝꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯌꯨꯝꯗ ꯌꯧꯔꯛꯈꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯑꯩꯈꯣꯏꯒ ꯉꯔꯥꯡ ꯆꯠꯃꯤꯟꯅꯕ ꯅꯨꯡ ꯊꯣꯝꯃꯨꯕ ꯑꯍꯜ ꯏꯄꯜꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯅꯥꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯆꯦꯟꯅꯩ ꯃꯇꯝ ꯈꯔ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯕ ꯃꯇꯨꯡꯗ ꯃꯥꯁꯤ ꯐꯕꯕꯨꯗꯤ ꯐꯔꯛꯑꯦ ꯍꯥꯏꯕꯕꯨ ꯉꯥꯎꯔꯤ ꯐꯩ ꯇꯧꯔꯒ ꯃꯄꯨꯟꯁꯤꯗꯨ ꯂꯦꯟꯈꯤꯌꯦ ꯂꯥꯏ ꯇꯤꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯍꯥꯏꯕꯁꯤ ꯐꯠꯇꯕ ꯖꯥꯠꯅꯤ ꯑꯃꯥꯏꯕꯅ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯂꯪꯉꯨꯔꯤꯕ ꯂꯩꯇꯨꯝꯗꯨ ꯃꯈꯣꯏꯒꯤ ꯍꯩꯅꯤꯡ ꯃꯈꯣꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯣꯛꯈꯤꯗꯅ ꯍꯥꯏ ꯑꯗꯨꯝꯅ ꯑꯣꯛꯈꯤꯕꯗꯒꯤꯅꯤ ꯃꯥꯅ ꯉꯥꯎꯆꯠ ꯆꯠꯂꯤꯕꯗꯣ ꯇꯥꯟꯖꯥ ꯆꯥꯗ꯭ꯔꯕꯗꯤ ꯁꯤꯕꯁꯨ ꯌꯥꯎꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯉꯥꯎꯔꯤ ꯁꯥꯔꯤ ꯇꯧꯔꯒ ꯃꯥ ꯂꯩꯈꯤ ꯑꯗꯨꯃꯥꯏꯅ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯑꯅꯟ ꯊꯣꯏꯕ ꯑꯃꯗꯤ ꯂꯣꯌꯨꯝꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯇꯥꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯧꯁꯤꯡ ꯑꯗꯨ ꯈꯥꯎꯕꯒ ꯌꯩꯕꯒ ꯇꯧꯔꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯐꯧꯁꯤꯡꯗꯣ ꯌꯥꯝꯅ ꯀꯟꯅ ꯌꯩꯕꯃꯛꯇꯤ ꯂꯣꯏꯁꯤꯜꯂꯛꯂꯒ ꯍꯣꯟꯒꯠꯄꯒꯤ ꯊꯕꯛ ꯇꯧꯔꯤ ꯑꯁꯨꯝꯅ ꯐꯧꯁꯤꯡꯗꯣ ꯌꯨꯝꯗ ꯑꯃꯨꯛ ꯍꯣꯟꯒꯠ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯇꯧꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯐꯧ ꯌꯩꯕ ꯈꯥꯎꯕ ꯄꯨꯝꯅꯃꯛ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯗꯨꯅ ꯑꯅꯟ ꯊꯣꯏꯕ ꯑꯃꯗꯤ ꯂꯣꯌꯨꯝꯕ ꯃꯈꯣꯏ ꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯂꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯍꯥꯎꯔꯕ ꯏꯟꯁꯥꯡ ꯑꯃ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯡꯍꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯗꯨꯃ ꯑꯍꯤꯡ ꯂꯦꯛꯂꯒ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯣꯏꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯅ ꯂꯣꯌꯨꯝꯕꯗ ꯍꯥꯏꯕꯗꯒꯤ ꯂꯣꯌꯨꯝꯕꯅꯁꯨ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 10 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯤ 11 ꯇꯥꯔꯝꯕꯗꯨꯗ ꯍꯣꯏꯗ ꯐꯧ ꯑꯁꯤꯁꯨ ꯁꯪꯕ ꯑꯣꯏꯅ ꯑꯍꯤꯡ ꯂꯦꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯑꯅꯟ ꯑꯃꯗꯤ ꯊꯣꯏꯕꯗ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯕꯤꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯈꯤ ꯃꯈꯣꯏꯅ ꯑꯍꯤꯡ ꯂꯦꯛꯂꯤꯕꯁꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗꯅꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯧ ꯑꯗꯣ ꯌꯥꯝꯅ ꯊꯥꯅ ꯍꯩꯗꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯤ ꯐꯧ ꯑꯗꯨꯒꯤ ꯃꯊꯛꯇ ꯕꯣꯔꯥ ꯈꯔ ꯊꯥꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯂꯧ ꯌꯩꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯍꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯅ ꯀꯥꯡꯈꯜꯒꯤ ꯃꯑꯣꯡꯗ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯞꯇꯨꯅ ꯂꯩꯅꯔꯤꯕꯅꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯕꯗꯣ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯑꯅꯟꯕꯨ ꯍꯧꯗꯣꯛꯇꯨꯅ ꯃꯈꯣꯡ ꯍꯥꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯊꯕꯛ ꯋꯥꯅ ꯁꯨꯅꯔꯨꯔꯕꯅ ꯀꯔꯤꯅꯣ ꯑꯅꯟ ꯑꯃꯗꯤ ꯂꯣꯌꯨꯝꯕ ꯁꯥꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯃꯁꯥ ꯂꯨꯝꯊꯔꯛꯂꯕꯅꯤꯅ ꯌꯥꯔꯛꯇꯕꯅꯤꯅ ꯃꯍꯥꯛ
ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯕꯤꯀ꯭ꯔꯝ ꯃꯈꯣꯏꯒꯤ ꯑꯃꯥꯡꯁꯪ ꯑꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛ ꯐꯥꯎꯗꯨꯅ ꯆꯠꯈ꯭ꯔꯒ ꯂꯩꯔꯤꯕ ꯋꯥꯄꯜ ꯎꯄꯜ ꯑꯗꯨꯒꯤ ꯃꯔꯛꯋꯥꯏꯗ ꯁꯥꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯊꯣꯏꯕꯅ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯊꯤꯔꯛꯄꯗ ꯑꯋꯥꯡ ꯊꯪꯕ ꯅꯥꯀꯜꯂꯣꯝꯗ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯈꯔ ꯆꯠꯂꯒ ꯑꯃꯟꯕ ꯅꯥꯄꯤꯁꯤꯡꯅꯥꯡ ꯌꯥꯝꯅ ꯁꯣꯡꯖꯟꯕ ꯎꯔꯤ ꯋꯥꯔꯩꯅꯁꯨ ꯁꯧ ꯁꯥꯕ ꯃꯈꯩ ꯌꯣꯝꯁꯜꯂꯕ ꯑꯃꯟꯕ ꯑꯃ ꯂꯩꯔꯤꯕꯗꯣ ꯎꯔꯤ꯫ ꯊꯣꯏꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒꯤ ꯃꯅꯥꯛ ꯑꯀꯣꯏꯕꯗ ꯀꯌꯥꯝ ꯌꯥꯝꯅ ꯁꯣꯡꯕ ꯑꯃꯗꯤ ꯂꯦꯇꯤꯟ ꯑꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯣꯠꯁꯜꯂꯕ ꯍꯥꯏꯕꯗꯣ ꯀꯔꯤꯃꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯇꯤꯟ ꯑꯗꯨꯕꯨ ꯊꯣꯡ ꯍꯥꯡꯇꯣꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯃꯁꯥ ꯁꯦꯡꯇꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯀꯥꯆꯤꯟ ꯑꯃꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨ ꯑꯃ ꯈꯤꯜꯂꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ꯫ ꯊꯥꯕꯜꯁꯨ ꯐꯕꯅꯤꯅ ꯉꯥꯜꯂꯤ ꯉꯥꯜꯂꯤ ꯇꯧꯔꯤ꯫ ꯃꯩꯁꯨ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯨꯡ ꯑꯗꯨꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯣꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯣ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ꯫ ꯃꯗꯨꯗ ꯊꯣꯏꯕꯅ ꯐꯔꯦꯗ ꯏꯁꯤꯡ ꯌꯥꯎꯔꯤꯕ ꯖꯥꯠꯂꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯏꯁꯤꯡ ꯌꯥꯎꯔꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯣꯏꯕꯗꯣ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯗꯨꯡ ꯗꯨꯡ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯊꯣꯏꯕ ꯀꯔꯤꯁꯨ ꯂꯨꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯨꯏꯁꯤꯡ ꯃꯅꯤꯡ ꯃꯌꯥ ꯐꯥꯎꯗꯨꯅ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯗꯧꯅ ꯃꯉꯣꯟꯗ ꯁꯥꯎꯍꯨꯝ ꯐꯪꯏ꯫ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯑꯃꯅ ꯐꯝꯊꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯕꯗꯨꯗ ꯊꯣꯏꯕ ꯃꯅꯤꯡꯂꯣꯝꯗ ꯐꯠ ꯌꯦꯡꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯣꯏꯕ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯑꯁꯨꯝ ꯐꯥꯎꯔꯛꯂꯤ꯫ ꯃꯩꯒ ꯌꯥꯎꯔꯛꯇꯕꯒ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗꯣ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯊꯣꯡ ꯑꯗꯣ ꯉꯥꯁꯤꯜꯂꯤ꯫ ꯊꯣꯡ ꯑꯗꯨꯅ ꯍꯦꯛ ꯉꯥꯁꯤꯟꯈꯤꯕꯒ ꯊꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯅꯨꯡꯗ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ꯫ ꯃꯗꯨꯗꯤ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡꯗꯤꯡ ꯋꯥꯡꯕ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕꯗꯣ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯃꯤꯗꯨꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯨꯉꯥꯝꯒꯤ ꯏꯁꯤꯡ ꯑꯣꯏꯅꯈꯤꯕꯒ ꯑꯗꯨꯒꯤ ꯆꯐꯨ ꯑꯗꯨꯗꯤ ꯃꯆꯤ ꯑꯃꯗ ꯉꯁꯥꯏ ꯊꯅꯝꯕꯗꯣ ꯃꯐꯝ ꯍꯣꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯗꯨꯒ ꯆꯐꯨ ꯑꯗꯣ ꯆꯦꯞꯁꯨ ꯆꯦꯞꯊꯔꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯅ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯊꯅꯝꯕꯗꯨꯗꯤ ꯑꯁꯣꯝ ꯊꯪꯕ ꯀꯥꯆꯤꯟꯗꯅꯤꯗ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯌꯦꯠꯂꯣꯝ ꯊꯪꯕ ꯀꯥꯆꯤꯟꯗ ꯂꯩꯍꯧꯔꯤꯕꯁꯤꯅ ꯑꯗꯨꯒ ꯆꯦꯞꯁꯨ ꯆꯦꯞꯄꯤꯅꯦ ꯑꯩꯅ ꯉꯁꯥꯏ ꯊꯝꯕꯗꯨꯕꯨ ꯆꯦꯞꯈꯤꯕ꯭ꯔꯥꯅꯦ꯫ ꯑꯁꯣꯝꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯕꯗꯒꯤ ꯊꯣꯏꯕ ꯇꯨꯡꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯊꯣꯏꯕꯗꯣ ꯃꯩꯒ ꯌꯥꯎꯔꯛꯇꯕꯒ ꯑꯁꯨꯝ ꯀꯤꯔꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯃꯃꯥꯟꯅꯕꯁꯤꯡꯅ ꯇꯨꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝꯅ ꯇꯧꯏ꯫ ꯊꯣꯏꯕ ꯄꯥꯈꯠꯂꯗꯨꯅ ꯒꯝ ꯒꯝ ꯆꯦꯜꯂꯛꯂꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯇꯨꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯊꯣꯏꯕꯗꯣ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯤ ꯀꯤꯕꯗꯒꯤ ꯄꯥꯈꯟꯗ ꯈꯟꯖꯤꯟꯕꯗꯒꯤ ꯑꯣꯏꯔꯝꯂꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯅꯟ ꯑꯃꯗꯤ ꯂꯣꯌꯨꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯇꯨꯃꯤꯟꯅ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯑꯅꯟ ꯊꯣꯏꯕ ꯑꯃꯗꯤ ꯂꯣꯌꯨꯝꯕ ꯃꯈꯣꯏꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯕꯤꯀ꯭ꯔꯝꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯂꯣꯌꯨꯝꯕꯗ ꯊꯣꯏꯕ ꯑꯃꯗꯤ ꯑꯅꯟꯒꯤꯁꯨ ꯌꯥꯎꯅ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯄꯤꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯣꯌꯨꯝꯕ ꯊꯣꯏꯕ ꯑꯃꯗꯤ ꯑꯅꯟ ꯃꯈꯣꯏꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯕꯤꯀ꯭ꯔꯝ ꯕꯦꯅꯥꯎꯕꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯐꯃꯨꯡꯗ ꯂꯩꯅ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯍꯧꯖꯤꯛꯇꯤ ꯂꯧ ꯂꯣꯛꯄꯁꯨ ꯂꯣꯏꯁꯤꯜꯂꯕꯅꯤನ ꯑꯩ ꯍꯥꯟꯅꯒꯤ ꯊꯕꯛꯇꯣ ꯑꯃꯨꯛ ꯆꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯂꯧ ꯂꯣꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯍꯦꯛ ꯆꯠꯍꯧꯗꯕꯗ ꯑꯩ ꯊꯕꯛ ꯑꯗꯨꯗꯒꯤ ꯇꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯇꯣꯛꯂꯕꯗꯤ ꯁꯨꯐꯝ ꯅꯣꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯀꯝꯗꯧꯁꯤꯒꯦ ꯅꯪꯕꯣ ꯅꯇꯣꯝꯇꯅ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯐꯧꯁꯤꯡꯁꯤꯕꯨ ꯁꯦꯟꯅꯕ ꯉꯝꯒꯗꯧꯔꯤꯕꯔꯣ? ꯑꯗꯨꯕꯨꯗꯤ ꯉꯝꯒꯅꯤꯗ ꯍꯧꯖꯤꯛꯇꯤ ꯕꯣꯔꯥꯗꯁꯨ ꯂꯣꯏꯅꯃꯛ ꯍꯥꯟꯖꯤꯟꯕ ꯂꯣꯏꯔꯕꯅꯤꯅ ꯊꯥꯡꯖꯟꯕꯗꯨꯕꯨꯗꯤ ꯃꯤ ꯈꯔ ꯅꯦꯛꯂꯒ ꯑꯗꯨꯝ ꯊꯥꯡꯖꯟꯕ ꯌꯥꯔꯅꯤꯗ꯫ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯐꯧꯔꯒ ꯑꯗꯨ ꯇꯧꯔꯝꯕ ꯍꯥꯏꯗꯨꯅꯤ꯫
ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯁꯨ ꯑꯉꯥꯡꯁꯤꯃ ꯀꯔꯤ ꯅꯪꯒ ꯍꯨꯟꯇꯣꯛꯑꯝꯕꯁꯤ ꯑꯥꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯅꯅꯤ ꯑꯩꯅꯅꯦ ꯍꯞꯇꯥ ꯀꯥꯡꯗꯅ ꯆꯤꯜꯂꯛꯂꯤꯕꯁꯤ ꯑꯁ ꯇꯧꯗꯕ ꯌꯥꯗꯕ꯭ꯔꯣ ꯑꯗꯨꯕꯣ ꯃꯇꯥꯡ ꯃꯇꯥꯡꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯊꯕꯛ ꯂꯥꯛꯂꯕꯗꯤ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯁꯨꯗꯣꯏ ꯅꯠꯇ꯭रो ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯃꯊꯪꯒꯤ ꯊꯥ ꯈꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯌꯨꯝ ꯑꯃ ꯄꯥꯏꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯗ ꯑꯣꯏꯅ ꯁꯨꯔꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯉꯥꯗꯨꯅ ꯊꯝꯕ ꯏꯁꯤꯡ ꯁꯤꯖꯤꯟꯅꯅꯕ ꯁ꯭ꯇꯣꯞꯇꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯦꯡꯈꯤꯕꯒꯨꯝ ꯒꯣꯔꯣꯡ ꯂꯥꯎꯅ ꯍꯥꯏꯊꯈ꯭ꯔꯒ ꯂꯩꯃꯥꯏꯗ ꯕꯣꯝ ꯂꯥꯎꯅ ꯇꯥꯈꯤ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯕꯤꯀ꯭ꯔꯝꯅ ꯀꯔꯤꯅꯣꯗ ꯀꯔꯤ ꯈꯣꯟꯖꯦꯜꯅꯣ ꯁꯤꯗꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯑꯁ ꯍꯨꯏꯅ ꯀꯔꯤꯅ ꯊꯦꯡꯉꯨꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯦ ꯐꯔꯦꯁꯦ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯇꯨꯝꯃꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯕꯦꯅꯥꯎꯕꯤ ꯑꯃꯗꯤ ꯕꯤꯀ꯭ꯔꯝ ꯇꯨꯃꯤꯟꯅ ꯍꯤꯞꯊꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯕꯦꯅꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯆꯥꯟꯕꯗꯣ ꯃꯍꯥꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯤꯀ꯭ꯔꯝ ꯃꯤꯀꯞ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯀꯅꯥꯅꯣꯅꯦ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯂꯤꯕꯁꯤꯕꯣ ꯄꯨꯡꯁꯤꯅ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯘꯔꯤ ꯌꯦꯡꯂꯨꯕꯗꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ ꯑꯃꯃꯨꯛꯇꯃꯛ ꯇꯥꯕꯗ ꯉꯥꯏꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯂꯤꯕꯁꯤꯕꯣ ꯅꯍꯥꯟꯋꯥꯏꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯕꯦꯅꯥꯎꯕꯤꯅ ꯕꯤꯀ꯭ꯔꯝꯗ ꯇꯥꯃꯣ ꯀꯩꯗꯧꯔꯦ ꯑꯁ ꯀꯅꯥꯅꯣ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯂꯤꯕꯁꯤꯕꯣ ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯝꯂꯤꯕꯅꯤ ꯀꯅꯥ ꯑꯣꯏꯔꯕ ꯖꯥꯠꯅꯣꯅ ꯑꯣꯏꯅꯤꯡꯕ ꯃꯥꯏ ꯑꯣꯏꯖꯔꯝꯃꯅꯤ ꯇꯨꯝꯃꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯕꯦꯅꯥꯎꯕꯤ ꯑꯃꯗꯤ ꯕꯤꯀ꯭ꯔꯝ ꯇꯨꯃꯤꯟꯅ ꯂꯩ ꯃꯁꯤꯗꯒꯤꯗꯤ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯄꯒꯤ ꯃꯑꯣꯡꯗ ꯁ꯭ꯋꯣꯔꯠ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯔꯝꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯕꯤꯀ꯭ꯔꯝꯅ ꯍꯨꯏꯁꯤꯡꯅ ꯁꯂꯥꯛ ꯁꯥꯟꯅꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯕꯦꯅꯥꯎꯕꯤꯒꯤ ꯑꯀꯤꯕꯗꯨꯕꯨ ꯈꯥꯝꯖꯤꯟꯕꯤꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯕꯦꯅꯥꯎꯕꯤ ꯑꯃꯗꯤ ꯕꯤꯀ꯭ꯔꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯕꯤꯀ꯭ꯔꯝ ꯉꯔꯥꯡ ꯃꯍꯥꯛꯅ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯁꯤꯡꯗꯣ ꯀꯔꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯅꯤꯡ ꯃꯌꯥ ꯆꯠꯇꯨꯅ ꯀꯣꯏꯍꯦꯟ ꯁꯦꯟꯅꯗꯨꯅ ꯌꯦꯡꯂꯤ ꯁ꯭ꯇꯣꯞ ꯑꯗꯨꯗꯤ ꯇꯨꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯃꯍꯥꯛꯅ ꯉꯥꯛꯈꯠꯂꯒ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ ꯍꯨꯏꯅ ꯀꯩꯅ ꯁꯣꯛꯄꯗ ꯇꯨꯕ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯉꯥꯊꯔꯒ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯋꯥꯏ ꯁꯤꯠꯈꯤꯕꯒꯤ ꯃꯃꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗꯗꯤ ꯋꯥꯏ ꯁꯤꯠꯈꯤꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯎꯅꯥꯁꯤꯡ ꯆꯈꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯈꯣꯟꯖꯦꯜꯗꯅꯤꯅꯦ ꯇꯥꯔꯤꯁꯦ ꯊꯕꯛꯇꯤ ꯇꯧꯔꯝꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯝꯅ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯕꯤꯀ꯭ꯔꯝ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯕꯤꯀ꯭ꯔꯝ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯌꯨꯝ ꯁꯥꯕꯒꯤ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯕꯦꯅꯥꯎꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯆꯥꯟꯕ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤ ꯕꯤꯀ꯭ꯔꯝꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯌꯨꯝ ꯀꯌꯥ ꯊꯣꯏꯅ ꯇꯥꯗꯦ ꯈꯔ ꯂꯟꯇꯛ ꯇꯥꯅꯕ ꯉꯥꯛꯇꯅꯤ ꯕꯤꯀ꯭ꯔꯝꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅꯕꯨꯗꯤ ꯌꯨꯝ ꯑꯗꯨꯃꯛ ꯇꯥꯅꯩ ꯌꯦꯡꯕꯗꯕꯨꯗꯤ ꯎꯅꯩ ꯂꯥꯎꯕꯗꯕꯨꯗꯤ ꯇꯥꯅꯩ ꯍꯥꯏꯕꯕꯨ ꯈꯔ ꯂꯟꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯕꯤꯀ꯭ꯔꯝ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒ ꯅꯍꯥꯟꯃꯈꯩ ꯇꯧꯗꯕ ꯊꯕꯛ kaya yum aduda tauba haurakhi matamdu numidanggi matamni pung nipan mapan muk tabada ngairibani benaubi amati chanba makoi ani yaman nungaina phamuda hiptuna leiringai matamni benaubi di tumdri adubu chanbati wanaga sanarupaga angang boibaga adumak tumkhri benaubi yum aduda matomta angang macha aduga leibinabato mathamodu inung nungaijari asomna benawina tumduna sumak leiringai matam aduda makhoigi yumgi maning aduda kanago mamioi khara launa khibagi makhol hairap tahawi matam aduda benawi do mama edu phat launa lawri ba domda haifet jengthokhi makondi tabagi wani masak ubudi nati masidagi benawina wakhalda kana hore bajanoni hojik launa khribadubo huran bega changal basala as nganu yen khara loibadu loina mu huran khidana ne adamna benaubi wakhaldo charangnari thokse hairabasu mahak matomta oibanina mathada khamuk tawri adamna mahanga leiringai matam madutta yumge yana khadutta mi leibage mawongta mina dung chatpa amadi juja wari sanabagi khonjal takli khonjal adu tarakpada benaubi tumdul leibe yarak chaduna phamungdagi phak kumthari aduga
ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯃꯈꯣꯜ ꯍꯧꯅ ꯀ꯭ꯔꯣꯛ ꯀ꯭ꯔꯥꯛ ꯂꯥꯎꯅ ꯍꯥꯡꯉꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯗꯣ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯒ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯃꯤ ꯍꯧꯒꯠꯂꯛꯑꯦ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯆꯦꯟꯈꯤꯅꯕ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯦꯅꯥꯎꯕꯤꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯂꯕꯁꯨ ꯆꯦꯟꯈꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯤ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯁꯨ ꯑꯃꯠꯇ ꯇꯧꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯍꯧꯖꯤꯛꯇ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨꯕꯣ? ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯦꯅꯥꯎꯕꯤꯅ ꯖꯒꯥ ꯈꯔꯗ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯄꯤꯠ ꯄꯤꯠ ꯀꯥꯞꯂꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯕꯦꯅꯥꯎꯕꯤꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯗꯥꯔꯤꯔꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯃꯛꯇꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯕꯥꯔꯇꯤꯟ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯥꯗꯈꯤꯕꯒꯤ ꯒꯥꯡ ꯂꯥꯎꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯕꯦꯅꯥꯎꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯂꯩꯃꯥꯏꯗ ꯊꯥꯗꯈꯤ꯫ ꯑꯗꯨꯝꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯊꯥꯗꯕꯗ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯁꯨ ꯀꯥꯏꯈ꯭ꯔꯦ꯫ ꯕꯦꯅꯥꯎꯕꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯄꯥꯏꯈꯠꯂꯒ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯃꯨꯛꯁꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯄꯥꯈꯠꯄ ꯑꯃꯗꯤ ꯀꯤꯕꯅ ꯕꯦꯅꯥꯎꯕꯤꯗꯣ ꯄꯔꯞ ꯄꯔꯞ ꯏꯃꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯈꯨꯠꯂꯩ ꯊꯨꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯆꯥꯟꯕꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯟꯕꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯄꯣꯊꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯕꯦꯅꯥꯎꯕꯤꯗꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛ ꯆꯥꯟꯕꯕꯨ ꯀꯟꯅ ꯀꯣꯟꯁꯤꯟꯖꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯃꯤꯅ ꯇꯧꯔꯤꯕ꯭ꯔꯥ ꯂꯥꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯦꯅꯥꯎꯕꯤꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯄꯦꯔꯦꯛ 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 ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯕꯦꯅꯥꯎꯕꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯇꯧꯔꯤꯕꯁꯦ ꯃꯤꯅ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ, ꯂꯥꯏ ꯆꯠꯂꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ꯫ ꯂꯥꯏ ꯆꯠꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨ ꯃꯕꯨꯛꯅꯤꯡꯗ ꯆꯦꯠꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯈꯨꯔꯨꯝꯂꯒ ꯆꯥꯟꯕꯕꯨ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯊꯛꯇ ꯄꯦꯔꯦꯛ 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 ꯑꯁꯨꯝ ꯆꯠꯂꯤꯕꯗꯣ ꯕꯦꯅꯥꯎꯕꯤ ꯑꯃꯗꯤ ꯆꯥꯟꯕ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯣꯝꯗ ꯑꯁꯨꯝ ꯃꯊꯛꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯕꯦꯅꯥꯎꯕꯤꯗꯣ ꯀꯤꯕ ꯃꯤꯄꯥꯏꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯁꯨꯝ ꯂꯥꯛꯄꯗꯨꯅ ꯕꯦꯅꯥꯎꯕꯤꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯃꯊꯛꯂꯣꯝꯗ ꯄꯦꯔꯦꯛ 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 ꯑꯁꯨꯝ ꯂꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯍꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯒ ꯍꯧꯗꯣꯡꯅ ꯍꯦ ꯍꯥꯏꯗꯨꯅꯁꯨ ꯆꯩꯈꯤ꯫ ꯑꯗꯨꯝꯅ ꯕꯦꯅꯥꯎꯕꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯨꯕ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯗ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯆꯠꯂꯝꯕꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ, ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯣꯡꯁꯤ ꯈꯔ ꯊꯨꯅ ꯉꯥꯜꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯅꯤꯗ꯫ ꯑꯗꯨꯝꯅ ꯕꯦꯅꯥꯎꯕꯤꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯆꯥꯟꯕꯗꯣ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ ꯃꯃꯪꯗ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯅ ꯃꯁꯥꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯃꯃꯥ ꯕꯦꯅꯥꯎꯕꯤꯗ ꯄꯨꯗ꯭ꯔꯨꯞ ꯄꯨꯗ꯭ꯔꯨꯞ ꯇꯤꯟꯅ ꯊꯤꯟꯕꯨꯋꯣ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯋꯣ ꯇꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯆꯥꯟꯕꯅ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯇꯧꯔꯛꯄꯗꯨꯗ ꯕꯦꯅꯥꯎꯕꯤꯗꯣ ꯄꯥꯈꯠꯂꯗꯨꯅ ꯆꯥꯟꯕꯗ ꯀꯩꯗꯧꯔꯤꯕꯅꯣ ꯀꯩꯗꯧꯔꯒꯦ ꯃꯁꯤꯕꯨ ꯅꯪꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯁꯥ ꯅꯣꯝꯗꯨꯅ ꯃꯁꯥꯗꯣ ꯍꯧꯗꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯕꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯃꯥꯗ ꯏꯃꯥ ꯑꯩꯒꯤ ꯃꯪꯗ ꯏꯃꯥꯟꯅꯕ ꯔꯥꯍꯨꯜꯒ ꯑꯩꯒ ꯐꯨꯅꯔꯝꯃꯤꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯅꯥꯎꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯐꯔꯁꯦ ꯃꯪ ꯐꯠꯇꯕ ꯃꯪꯕꯗꯣ ꯑꯗꯨꯅꯤ, ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯟꯕ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯉꯥꯏꯍꯥꯛꯇꯪ ꯎꯔꯨꯝ ꯁꯔꯨꯝ ꯇꯨꯝꯂꯒ ꯑꯗꯨꯃꯛꯇ ꯇꯨꯝꯊꯈꯤ꯫ ꯕꯦꯅꯥꯎꯕꯤꯗꯤ ꯅꯣꯡꯁꯦ ꯈꯔ ꯊꯨꯅ ꯉꯥꯜꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯍꯨꯏꯅ ꯂꯥꯛꯇꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯍꯨꯏ ꯑꯗꯨꯅ ꯂꯥꯛꯅ ꯈꯣꯡꯕ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯀꯔꯤ ꯂꯩꯔꯕꯖꯥꯠꯅꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯍꯨꯏꯁꯨ ꯂꯣꯏꯗꯦ, ꯌꯨꯝꯊꯪꯅꯕꯒꯤ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡꯁꯤ ꯂꯥꯛꯂꯒ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯈꯣꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯕꯦꯅꯥꯎꯕꯤꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯍꯨꯏ ꯑꯗꯣ ꯑꯃꯗꯒꯤ ꯑꯅꯤ ꯁꯨꯖꯜꯂꯛꯂꯤ, ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯃꯊꯪ ꯑꯁꯨꯝ ꯌꯥꯡꯈꯠꯂꯛꯂꯤ꯫ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯁꯤꯟꯅꯗꯨꯅ ꯈꯣꯡꯕꯒꯤ ꯃꯇꯧꯒꯨꯝ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯂꯝꯕꯗꯒꯤ ꯌꯥꯝꯅ ꯁꯥꯡꯅ ꯆꯤꯡꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯗꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯀꯞꯁꯤꯜꯂꯛꯄ ꯑꯃꯗꯤ ꯈꯣꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯧꯒꯠꯂꯒ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ꯫ ꯍꯨꯏꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯕ ꯂꯦꯞꯇꯦ꯫
ꯑꯁꯨꯝꯅ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯁꯨꯝ ꯈꯣꯡꯂꯝꯕꯗꯒꯤ ꯍꯨꯏꯁꯤꯡ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯨꯡꯅ ꯊꯥꯕ ꯅꯠꯇ꯭ꯔꯒꯅ ꯆꯩꯅ ꯐꯨꯕꯒꯤ ꯃꯑꯣꯡꯗ ꯍꯨꯏꯁꯤꯡꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯍꯨꯏ ꯑꯗꯨꯅ ꯆꯩꯅꯥꯈꯣꯟ ꯈꯥꯡꯂꯒ ꯆꯦꯟꯅꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯕꯦꯅꯥꯎꯕꯤꯅ ꯀꯔꯤꯅꯣ ꯍꯨꯏꯁꯤꯡꯁꯤꯕꯨ ꯑꯃꯨꯛ ꯇꯥꯟꯊꯣꯛꯈ꯭ꯔꯤꯕꯁꯤꯕꯨ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯇꯥꯟꯈ꯭ꯔꯤꯕꯖꯥꯠꯂꯥ? ꯑꯗꯨꯝꯅ ꯕꯦꯅꯥꯎꯕꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯌꯨꯝꯊꯪꯅꯔꯤꯕꯁꯤꯡ ꯑꯁꯤꯅ ꯇꯥꯟꯊꯣꯛꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯕꯦꯅꯥꯎꯕꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯤꯞꯊꯕꯗꯒꯤꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯟꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏ ꯏꯕꯨꯡꯉꯣ ꯁꯦ ꯍꯧꯒꯠꯅꯕ ꯇꯧꯔꯣ ꯅꯣꯡꯉꯥꯜꯂꯦꯅꯦ ꯅꯪꯕꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯟꯕ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯦꯅꯥꯎꯕꯤ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯌꯨꯛꯀꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯥꯟꯕꯗ ꯍꯧꯒꯠꯂꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤ ꯑꯃꯗꯤ ꯆꯥꯟꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯍꯩ ꯆꯥꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯆꯥꯛꯁꯪꯗꯒꯤꯅꯦ ꯊꯨꯝ ꯈꯔ ꯂꯧꯊꯣꯛꯎꯆꯣ ꯍꯩꯁꯤ ꯃꯦꯠꯄꯗꯅꯦ ꯈꯔ ꯍꯥꯎꯅꯕ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯟꯕꯅ ꯑꯩ ꯇꯜꯂꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯆꯪꯕꯁꯦ ꯑꯩ ꯇꯜꯂꯤ꯫ ꯍꯩꯃꯥ ꯀꯔꯤꯒꯤ ꯇꯜꯂꯤꯕꯅꯣ? ꯅꯪ ꯏꯃꯨꯡꯗ ꯆꯪꯕ ꯇꯜꯂꯕꯗꯤ ꯅꯪ ꯃꯄꯥꯟꯗ ꯁꯨꯝ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯒꯗ꯭ꯔꯣ? ꯑꯗꯨꯝꯅ ꯕꯦꯅꯥꯎꯕꯤꯅ ꯍꯥꯏꯔꯤꯕꯗꯨꯗ ꯆꯥꯟꯕꯅ ꯑꯩꯅ ꯉꯁꯥꯏꯁꯨ ꯏꯇꯣꯝꯇ ꯆꯪꯕꯗ ꯆꯥꯛꯁꯪꯗ ꯃꯤ ꯑꯃ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯀꯧꯕꯗꯁꯨ ꯁꯨꯈꯨꯝ ꯈꯨꯝꯗꯦ ꯑꯗꯨꯒ ꯃꯥꯗꯤ ꯁꯤꯡꯒꯣꯡꯒ ꯂꯤꯠꯂꯒ ꯊꯣꯛꯈ꯭ꯔꯤꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯦꯅꯥꯎꯕꯤꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯣꯡꯗꯤ ꯃꯤ ꯂꯤꯠꯄ ꯆꯟꯕꯗꯤ ꯂꯥꯏꯔꯗꯅ ꯈꯨꯠꯁꯥꯁꯤꯡ ꯐꯥꯎꯕ ꯊꯤꯟꯖꯤꯟꯕ ꯂꯤꯠꯊꯣꯛꯄ ꯆꯟꯗꯕꯅꯤ꯫ ꯀꯩꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯟꯕꯅ ꯏꯃꯥ ꯑꯁꯦꯡꯕꯩꯅꯦꯕ ꯅꯪ ꯂꯧꯊꯣꯛꯎꯔꯣꯕ꯫ ꯍꯣꯏ ꯐꯔꯦ ꯑꯗꯨ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯦꯅꯥꯎꯕꯤ ꯄꯔꯞ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯇꯨꯅ ꯊꯨꯝ ꯈꯔ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯕꯦꯅꯥꯎꯕꯤꯅ ꯊꯨꯝ ꯈꯔ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯊꯨꯝꯗꯣ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯂꯦꯠ ꯃꯆꯥ ꯑꯃꯗ ꯍꯥꯞꯅꯅꯕ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯣꯏꯕꯅꯤꯅ ꯐꯠ ꯂꯩꯊꯣꯛꯄꯗꯤ ꯅꯪꯍꯧꯗ꯭ꯔꯤ꯫ ꯊꯨꯝ ꯑꯗꯣ ꯍꯥꯞꯄ ꯂꯣꯏꯔꯒ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯁꯥꯎꯍꯨꯝꯗꯅꯤ ꯐꯪꯂꯤꯕ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯗꯣ ꯄꯥꯈꯠꯂꯗꯨꯅ ꯃꯍꯥꯛ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯕꯅ ꯏꯃꯥ ꯀꯩꯗꯧꯔꯛꯀꯦꯕ? ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪꯅꯅꯦ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤꯕꯅꯤꯀꯣ ꯀꯔꯤꯝꯇ ꯇꯧꯍꯧꯗꯦꯁꯦ꯫ ꯏꯁ ꯑꯗꯨꯒ ꯃꯃꯥꯅ ꯐꯤꯔꯤꯡ ꯆꯣꯡꯉꯒ ꯆꯦꯟꯊꯣꯔꯛꯏꯗꯨꯅ ꯀꯔꯤꯒꯤ? ꯑꯩꯕꯨ ꯐꯤꯔꯤꯡ ꯆꯣꯡꯉꯒ ꯆꯦꯟꯊꯣꯔꯛꯄ꯭ꯔꯅꯦ? ꯆꯦꯟꯊꯣꯔꯛꯏꯗꯨꯗꯤ ꯏꯃꯥ꯫ ꯑꯗꯨꯕꯨꯔꯣ ꯍꯩ ꯃꯦꯠꯄꯗꯣ ꯆꯥꯅꯤꯡꯃꯟꯈ꯭ꯔꯕ ꯑꯗꯨꯒꯤ ꯆꯦꯟꯊꯣꯔꯛꯏꯅꯤ꯫ ꯑꯗꯨꯝꯅ ꯆꯥꯟꯕꯗ ꯀꯤꯈꯤꯅꯤ ꯈꯟꯗꯨꯅ ꯍꯥꯏꯖꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯕꯦꯅꯥꯎꯕꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗꯣ ꯀꯤꯔꯛꯂꯕꯅꯤ꯫ ꯉꯔꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯁꯤꯗꯒꯤꯗꯤ ꯕꯦꯅꯥꯎꯕꯤꯗꯨ ꯐꯔꯦ ꯍꯩꯗꯣ ꯃꯦꯠꯂꯕꯅꯤꯅ ꯆꯥꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯩ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯥꯟꯕ ꯑꯃꯗꯤ ꯕꯦꯅꯥꯎꯕꯤꯅ ꯍꯩ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯦꯞꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯍꯩ ꯆꯥꯔꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯕꯦꯅꯥꯎꯕꯤꯅ ꯍꯥꯏꯐꯦꯠ ꯎꯕꯗꯒꯤ ꯐꯠ ꯌꯦꯡꯁꯤꯜꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯄꯔꯗꯥ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯕꯦꯅꯥꯎꯕꯤꯅ ꯀꯅꯥꯅꯣ? ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯤꯔ ꯂꯥꯏꯔ? ꯎꯊꯣꯛꯅ ꯄꯨꯛꯅꯤꯡꯁꯦ ꯆꯔꯥꯡꯅꯒꯗꯧꯔꯤꯗ꯫ ꯑꯗꯨꯝꯅ ꯈꯜꯂꯒ ꯕꯦꯅꯥꯎꯕꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯆꯥꯟꯕꯕꯨ ꯍꯧꯗꯨꯅ ꯁꯥꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯆꯥꯟꯕꯁꯦ ꯍꯧꯖꯤꯛ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯤ ꯅꯈꯣꯏꯁꯨ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯂꯩꯔꯨꯈꯣ ꯍꯥꯏꯗꯨꯅ ꯕꯦꯅꯥꯎꯕꯤꯅ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯕ ꯇꯜꯂꯤ ꯅꯣꯏꯅ ꯃꯦꯠꯂꯤꯕ ꯍꯩꯁꯦ ꯁꯤ ꯑꯣꯏꯅ ꯆꯥꯖꯒꯦ ꯍꯥꯏꯗꯨꯅ ꯕꯦꯅꯥꯎꯕꯤ ꯑꯃꯗꯤ ꯆꯥꯟꯕꯅ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯈꯤꯛꯂꯒ ꯈꯣꯛꯂꯒ ꯃꯈꯣꯏꯅ ꯃꯦꯠꯂꯤꯕ ꯍꯩ ꯑꯗꯣ ꯑꯉꯥꯡ ꯃꯌꯥꯝꯅ ꯌꯣꯡ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯆꯥꯛꯂꯨꯛ ꯐꯥꯛꯄꯗꯧꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯕꯦꯅꯥꯎꯕꯤ ꯑꯃꯗꯤ ꯆꯥꯟꯕ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯛꯂꯤꯕꯁꯦ ꯅꯨꯃꯤꯠ 4-5ꯅꯤ ꯁꯨꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯑꯗꯨꯗ ꯄꯦꯔꯦꯛ ꯗꯨꯡ ꯆꯠꯄ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯛꯈꯤꯕ ꯂꯩꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯗꯤ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯁꯦ ꯇꯁꯦꯡꯅ ꯀꯤꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯝꯅꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯀꯞ ꯃꯤꯔꯥꯎꯈꯨꯜ ꯇꯥꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯆꯥꯟꯕꯕꯨ ꯄꯨꯔꯒ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯤꯔꯥ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤ꯫
ꯑꯗꯨꯃꯛꯄꯨ ꯃꯆꯤꯟꯗ ꯄꯪꯍꯥꯏ ꯍꯥꯏꯖꯕ ꯋꯥꯈꯜꯗ ꯄꯪꯈꯟ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯆꯥꯎꯔꯕ ꯌꯨꯝ ꯑꯁꯤ ꯍꯨꯟꯇꯣꯛꯂꯝꯂꯒ ꯐꯧ ꯆꯦꯡ ꯃꯌꯥꯝꯁꯤ ꯍꯨꯟꯇꯣꯛꯂꯝꯂꯒ ꯃꯇꯧ ꯀꯔꯝꯅ ꯌꯨꯝꯗ ꯏꯄꯥꯝꯗ ꯂꯩꯔꯨꯒꯗꯧꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯕꯦꯅꯥꯎꯕꯤ ꯌꯨꯝ ꯑꯗꯨꯕꯨꯁꯨ ꯊꯥꯗꯣꯛꯄ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯨꯃꯤꯠ 5-6ꯅꯤ ꯁꯨꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯁꯨ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯀꯟꯅ ꯇꯝꯅꯔꯛꯈꯤ ꯕꯦꯅꯥꯎꯕꯤ ꯑꯍꯤꯡ ꯇꯨꯝꯂꯛꯇ꯭ꯔꯤꯕꯁꯦ ꯃꯁꯤꯡ ꯌꯥꯝꯂꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯅꯣꯡ ꯈꯔ ꯃꯪꯉꯤ ꯇꯥꯒꯗꯧꯒꯨꯝ ꯇꯧꯔꯤ ꯕꯦꯅꯥꯎꯕꯤ ꯅꯣꯡꯒ ꯇꯥꯁꯤꯜꯂꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ ꯀꯩꯊꯦꯜ ꯃꯆꯥꯗ ꯆꯠꯇꯨꯅ ꯎꯆꯥꯟ ꯑꯃꯗꯤ ꯈꯨꯖꯨ ꯂꯩꯈꯥꯝꯁꯨ ꯂꯩꯔꯨꯔꯒ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯤ ꯃꯩꯈꯨ ꯀꯥꯍꯟꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯨꯝꯃꯝꯗꯥꯏꯗ ꯂꯣꯏꯅꯃꯛ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯂꯒ ꯊꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯄꯨꯡ 12-13 1-2 ꯇꯥꯁꯤꯜꯂꯛꯂꯕꯗꯤ ꯍꯦꯛꯇꯃꯛ ꯊꯕꯛ ꯑꯁꯦ ꯍꯧꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯕꯦꯅꯥꯎꯕꯤ ꯑꯃꯗꯤ ꯆꯥꯟꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯅꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯤ ꯑꯗꯨꯝꯅ ꯕꯦꯅꯥꯎꯕꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯐꯩꯖꯨꯞ ꯑꯗꯣ ꯀꯥꯡꯈꯔꯣꯝꯗ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯆꯤꯡꯊꯈꯤ ꯑꯗꯨꯝꯅ ꯐꯩꯖꯨꯞ ꯑꯗꯨꯅ ꯃꯔꯦꯡ ꯑꯁꯨꯝ ꯆꯤꯡꯊꯈꯤꯕ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯐꯩꯖꯨꯞ ꯑꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯆꯤꯡꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯜꯂꯨꯗꯦ ꯃꯃꯤꯠꯇꯣ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯄꯥꯡꯂꯝꯂꯒ ꯑꯃꯨꯛ ꯐꯩꯖꯨꯞꯇꯣ ꯆꯤꯡꯈꯠꯇꯨꯅ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯍꯦꯛ ꯂꯩꯕꯒ ꯐꯩꯖꯨꯞꯇꯣ ꯑꯃꯨꯛ ꯇꯞꯅ ꯑꯃꯨꯛ ꯆꯤꯡꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯀꯅꯥꯅꯣꯅꯦ ꯐꯩꯖꯨꯞ ꯆꯤꯡꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯐꯨꯒꯧꯒꯠꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯐꯩꯖꯨꯞꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯈꯨꯌꯥꯒꯤ ꯀꯥꯡꯈꯔꯣꯝ ꯑꯗꯨꯗ ꯆꯤꯡꯊꯔꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯃꯁꯤꯗꯤ ꯀꯝꯗꯧꯅꯤ ꯑꯩ ꯀꯩꯗꯧꯒꯅꯤ ꯍꯧꯖꯤꯛ ꯍꯌꯦꯡ ꯅꯣꯡꯍꯦꯡ ꯉꯥꯟꯕꯒ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯊꯣꯛꯍꯟꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯕꯦꯅꯥꯎꯕꯤꯕꯨ ꯇꯞꯇꯅ ꯑꯁꯨꯃꯛ ꯀꯧꯔꯤ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯗꯣ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯕꯤꯀ꯭ꯔꯝ ꯂꯥꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯖꯤꯛꯇꯪꯗꯤ ꯈꯟꯖꯥꯟꯅꯩ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯍꯣ ꯀꯅꯥꯅꯣ ꯀꯧꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛ ꯀꯧꯔꯛꯂꯝꯕ ꯃꯤꯑꯣꯏ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯕꯦꯅꯥꯎꯕꯤꯅ ꯈꯜꯂꯤ ꯃꯗꯣ ꯂꯥꯏꯅ ꯀꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯒꯣꯜꯗꯒꯤ ꯑꯃꯨꯛꯀꯁꯨ ꯕꯦꯅꯥꯎꯕꯤ ꯑꯩ ꯂꯥꯛꯏꯅꯦ ꯅꯪꯕꯣ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯃꯇꯧ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯀꯧꯔꯛꯄꯗꯨꯗ ꯕꯦꯅꯥꯎꯕꯤꯗꯣ ꯀꯔꯤꯅꯣꯃ ꯈꯜꯂꯛꯂꯕ ꯃꯥꯜꯂꯤ ꯃꯍꯥꯛ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯍꯥꯛꯀꯤ ꯅꯍꯥꯟꯋꯥꯏ ꯀꯥꯏꯈ꯭ꯔꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯕꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯕꯅ ꯏꯃꯥ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯉꯥꯏꯈꯣ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯀꯧꯕ ꯃꯥꯜꯂꯤ ꯂꯩꯔꯝꯃꯨꯀꯣ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯦꯅꯥꯎꯕꯤ ꯄꯔꯞ ꯊꯣꯔꯛꯂꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯪꯉꯛꯄ ꯅꯨꯡꯗꯨꯝꯒꯨꯝ ꯇꯣꯝ ꯂꯥꯎꯅ ꯄꯥꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆꯂꯥꯏꯠꯇꯣ ꯂꯩꯃꯥꯏꯗ ꯊꯥꯗꯈꯤ ꯑꯗꯨꯝꯅ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯊꯥꯗꯈꯤꯕꯗꯨꯗꯗꯤ ꯇꯣꯔꯆꯂꯥꯏꯠ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯉꯥꯟꯈꯤꯗ꯭ꯔꯦ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨꯅ ꯉꯥꯟꯈꯤꯗꯕ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯑꯁ ꯇꯣꯔꯆꯂꯥꯏꯠꯁꯤꯁꯨ ꯉꯥꯟꯈꯤꯗ꯭ꯔꯦꯅ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯨꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕꯗ ꯃꯥꯡꯒꯣꯜ ꯗꯥꯏꯔꯤꯒꯤ ꯆꯨꯔꯤ ꯃꯈꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ ꯕꯦꯅꯥꯎꯕꯤꯅ ꯎꯏ ꯃꯗꯨ ꯎꯕꯗ ꯕꯦꯅꯥꯎꯕꯤꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯨꯁꯤꯟꯃꯨꯅ ꯂꯦꯞꯄ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯒ ꯁꯨꯝ ꯀꯧꯔꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯍꯥꯏꯕꯗꯤ ꯆꯨꯔꯤ ꯃꯈꯥꯗ ꯂꯦꯞꯂꯤꯕ ꯑꯗꯨꯅ ꯕꯦꯅꯥꯎꯕꯤ ꯊꯣꯛꯂꯛꯑꯣ ꯑꯩꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨꯕꯣ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯀꯩꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯃꯤ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯃꯩ ꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯦꯅꯥꯎꯕꯤꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯣ ꯈꯨꯟꯒꯠꯂꯒ ꯃꯈꯨꯠꯇ ꯄꯥꯛ ꯊꯥꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯟꯅꯅꯕ ꯁꯦꯝꯂꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯇꯣꯔꯆꯂꯥꯏꯠꯇꯣ ꯄꯤꯛ ꯂꯥꯎꯅ ꯉꯥꯜꯂꯛꯂꯤ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨꯅ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯨꯔꯤ ꯎꯔꯤꯕꯗꯨꯗ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯕꯦꯅꯥꯎꯕꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯀꯣꯏꯕꯗꯨꯗ ꯇꯣꯔꯆꯂꯥꯏꯠꯇꯣ ꯀꯥꯞꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯒꯤ ꯅꯥꯛꯊ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯞꯇꯨꯅ ꯍꯥꯏꯕꯗꯤ ꯑꯁꯣꯝ ꯐꯛꯂꯥꯡꯂꯣꯝ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯃꯃꯥꯏ ꯂꯩꯊꯔꯒ ꯋꯥꯡꯈ꯭ꯔꯕ ꯃꯊꯛ ꯑꯗꯨꯗꯒꯤ ꯅꯣꯟꯊꯔꯒ ꯃꯁꯥ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯈꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯩꯁꯤꯟꯈꯤꯕꯗꯨꯗ ꯕꯦꯅꯥꯎꯕꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯊꯣꯡ ꯑꯗꯣ ꯀꯝ ꯂꯣꯝꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯆꯥꯝꯅ ꯂꯩꯍꯧꯔꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯈꯤ
matam madu ta benaubi mihun thawun sudre mihun la to lawai lu ton da hun khri masa puna mak thak thak nituna phayuk mun ga songchin duna chanbu kan konsin dun leiri matam madu ta chanbana ima kaidorage haiduna hangi madu da benaubi na wa ngang ga tun ni leyu ibungo haidraga kan konsin duna tumena leiri adumna leiri ngai matam madu ta makhoi gi yum gi thong do kana gumba amana hangtorpagum ki launa hangdokhi adumna thong aduna hangdorpagi makhol du tabada benaubi di lawai gi sampuna makchap jungkhatpagum masa do swai lawkhri matam madu ta benaubi na kari tori basibo numidang tumam dai khuding gi aina khujule khama madi usan thadok basibo kari mata kanada ba as ai di ba ama tum tore dona ai khoi le kai da ai ba mai ba mayam le bani moi gi manak chatla ga yin thu dur badi nga na su phara dong ne ba as ai si de thuna pangkhada ai ba hojik chatla ga kauru sirani adumna benaubi na wakhal khandun le ringai chanba amadi makhoi anina tumliba phamung ado lalaga kanagumba ama dang 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 chat khibado benaubi na khonjal tai benaubi hoi mai amata haidi phajupchu haidokti tumina dumak leiri maduda chanbana ima asida kanano machali basibu kanano matam maduda benaubi na a khangdi tumin leyuko langanu adumna hairakpada chanbasu tumina leikhri benaubi di somda mihun thawun sudrabani kari tawkaduribano khallubada masidagiti tumina amuk leikhri kari amata tawkhidri check mode amata lawrakhidri benaubi tumina leikhra male phara male khalduna sor sangno hondokli asumna mahana hondokli ba sor odo singchandri ngaida saksangda ahoba khonjalama takhi mado kompakna mathakta tarak naba matungda ahoba makholama thokpodoni kompak takhibagi makhol adu tabada benaubi khangprek khangduna ima haiduna mahak to kana lawkhatli chanbadi nungaina tumlurabani adu mama benaubi na lawkhalakpadu da chamasu ima haiduna lawkhatlaklaga benaubi da konsilli matamadu da benaubi na chanbada kiginu ima leiri haiduna konsilli chanbadi tasengna tawriba thaba adu ta mahakchu kirekladuna angang ga oibaga kapkhatlakle ngasai makai di chanbana kaptringa dadi benaubi thoina hena luna lokchiludabani adubu chanbana ga kapsillakpa chita mahak bura bi bula chu ba haibu oire benaubi na karano haibato khangkade khangdoklage khaladunna phajupto tapna haidu i duga mahakna saksang lomda jenglakpadadi kanagumba miyui ama amubu phijon setpa masam isang sangba muri tawba miyui ama mami sami mareng chatlibado benaubi na ui maiga thoina ngandabaga mak thoina amata udre masidagi di benaubi na kanano ne asita leibasibo masi midi walaroi adumna khallaga mahaki lukhumda leiriba laten ado mahana tapna makut ado sangna thangdarakpaga laten adu ki maingal to kharage hena ngana dabagi damakta lekhat ke haiduna laten adu ki lekhat nabagi mahaki konsin adu da pairubada kadom dagi no khangawduna kang khadagi mi gi makut ama sat tin thurokdaga benaubi gi makut adu da tap paiki benaubi oi ma haiduna kanna lawraga mahak ado makut to singkhatna ba khona bada khangtha thadorokpadagi mak longkhak longna phamung atu tamu tasli masidagi de benaubi makut masa do pharang kanduna phajup ado subsallaga yamna kanna mahak su chanta konsallaga kablakle kibe heman kina benaubi su kaple chanba su kaple matam adu de benaubi do mahak kapado phajallaga ibungo se kapkanu se imale leiribasiri asumna hairaga benaubi na chanbabu kidana ba hairi masidagi di benaubi na karino ikhoigi ibungdi tawribasibo haiduna mathamoida khanjari adumna tawduna leiringai mokhoigi yumgi yana khada kanagumba miyoi amana yamna kanna law khongduna wa ngangba amadi miyoi amana tana duna phubagi mongda budrung chelaga pudrup chetcha thaduna phubagi khonjal kaya batari madu singdo tarobada benaubi na kanagumba miyoi amabu laknaduna yamna tamthina phuraga hat khibaga leiba jala haiduna mahagi thamoida khalli yumna sigi yakoibada asigumlaba khonjal ama tarak libase mahakti mayum palakpadagi ngasina ahanbani matam maduda benaubi na kana waireba jano khaladuna tumina sum leiringai miyoi amana yamna kanna law khongduna halo aibo halo karigino na khoi mayam changduna ingonda suyamna olibasibo haiduna yamna kanna lawbagi khonjal tari mayam sing aduna masi machinga su khumini haiduna podro phubagi khonjal tari asumna ngang ro chakhaga asum chakhibaduna sumang yaukhri sumangdagi mangol kakhalakri aduga thongado yamna kanna kokhaibagum yamna makhol hauna hangdokhi benaubi khangprek khangi
ꯆꯥꯟꯕꯗꯤ ꯑꯗꯨꯒꯨꯝꯕ ꯈꯣꯟꯖꯦꯜꯗꯣ ꯇꯥꯔꯒ ꯃꯁꯥꯗꯣ ꯈꯪꯂꯒ ꯍꯦꯟꯅ ꯍꯧꯅ ꯀꯞꯈꯠꯂꯛꯂꯤ ꯊꯦꯝꯐꯝ ꯈꯪꯗ꯭ꯔꯕ ꯕꯦꯅꯥꯎꯕꯤꯅ ꯆꯥꯟꯕꯗ ꯆꯥꯟꯕ ꯑꯗꯨꯝꯅ ꯀꯞꯂꯕꯗꯤ ꯃꯣꯏꯅ ꯇꯥꯈ꯭ꯔꯅꯤ ꯅꯪꯕꯨ ꯃꯣꯏꯅ ꯇꯥꯈ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥ ꯍꯤꯡꯉꯔꯣꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨꯍꯦ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯟꯕ ꯃꯌꯥ ꯎꯝꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯀꯞꯄꯗꯣ ꯈꯥꯡꯂꯤ ꯃꯁꯤꯗꯒꯤꯗꯤ ꯕꯨꯗ꯭ꯔꯨꯡ ꯆꯪꯉꯛꯈꯤꯕꯁꯤꯡꯗꯣ ꯕꯦꯅꯥꯎꯕꯤ ꯑꯃꯗꯤ ꯆꯥꯟꯕꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯃꯛꯇꯗ ꯂꯝꯌꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯄꯨꯗ꯭ꯔꯨꯞ ꯐꯨꯅꯕ ꯑꯃꯗꯤ ꯀꯣꯜꯂꯤꯛ ꯆꯈꯥꯏꯕ ꯑꯃꯗꯤ ꯄꯣꯠꯂꯝ ꯀꯌꯥ ꯂꯪꯈꯥꯏꯅꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯕꯦꯅꯥꯎꯕꯤ ꯀꯤꯃꯟꯈꯤꯕꯅ ꯃꯍꯥꯛꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯩꯖꯨꯞꯇꯣ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯀꯅꯥꯅꯣ ꯈꯠꯅꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨꯅ ꯇꯞꯅ ꯐꯩꯖꯨꯞ ꯑꯗꯨ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯌꯥꯝꯅ ꯀꯟꯅ ꯈꯠꯅ ꯂꯥꯎꯅꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯐꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯕꯤꯀ꯭ꯔꯝꯁꯨ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ ꯕꯦꯅꯥꯎꯕꯤꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯕꯦꯅꯥꯎꯕꯤꯅ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞꯇꯣ ꯁꯠ ꯍꯥꯏꯗꯣꯛꯂꯒ ꯀꯧꯔꯨꯔꯤ ꯑꯗꯨꯝꯅ ꯀꯧꯔꯨꯕ ꯑꯗꯨꯗꯗꯤ ꯉꯁꯥꯏ ꯃꯈꯩ ꯈꯠꯅ ꯆꯩꯅꯔꯝꯕ ꯃꯌꯥꯝ ꯑꯗꯣ ꯃꯉꯣꯟꯗ ꯁꯠ ꯌꯦꯡꯁꯤꯜꯂꯛꯏ ꯑꯗꯨꯃ ꯌꯦꯡꯁꯤꯜꯂꯛꯄꯗꯗꯤ ꯃꯃꯥꯏꯁꯤꯡ ꯑꯗꯣ ꯀꯥꯊꯦꯛ ꯀꯥꯅ ꯃꯨꯁꯤꯟ ꯃꯨꯔꯕ ꯑꯃꯗꯤ ꯃꯃꯤꯠ ꯑꯗꯨꯅ ꯏꯉꯧ ꯉꯧꯕ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯉꯥꯛꯇꯅꯤ ꯕꯦꯅꯥꯎꯕꯤꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯌꯥꯝꯗꯣ ꯕꯨꯗ꯭ꯔꯨꯡ ꯀꯥꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯗꯨ ꯎꯕꯗ ꯕꯦꯅꯥꯎꯕꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞꯇꯨ ꯈꯨꯝꯖꯤꯜꯂꯒ ꯆꯥꯟꯕꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈꯤ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯒꯤ ꯋꯥꯅꯤ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯆꯦꯛꯃꯣꯛ ꯂꯥꯎꯈꯤꯗ꯭ꯔꯤ ꯈꯟꯅꯕ ꯆꯩꯅꯕ ꯀꯩꯗꯧꯕ ꯂꯣꯏꯅꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯕꯦꯅꯥꯎꯕꯤ ꯍꯨꯃꯥꯡꯅ ꯆꯣꯠꯂꯕ ꯃꯁꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯐꯩꯖꯨꯞ ꯃꯅꯨꯡ ꯑꯗꯨꯗ ꯅꯤꯡꯁꯥ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯑꯀꯤꯕꯗꯣ ꯈꯥꯡꯂꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯕꯦꯅꯥꯎꯕꯤꯅ ꯄꯨꯡ ꯀꯌꯥ ꯊꯥꯔꯕꯖꯥꯠꯅꯣ ꯅꯣꯡ ꯉꯥꯜꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯤꯗ ꯅꯣꯡꯁꯤꯁꯤꯅ ꯑꯣꯟꯊꯣꯛꯅ ꯀꯨꯏꯅ ꯉꯥꯟꯈꯤꯗ꯭ꯔꯦ ꯉꯁꯤꯁꯦ ꯑꯁꯨꯝꯅ ꯕꯦꯅꯥꯎꯕꯤꯗꯣ ꯂꯥꯡꯇꯛꯅꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯀꯣꯏꯕꯗ ꯆꯠꯂꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯈꯤꯗꯨꯅ ꯑꯔꯥꯞꯄꯗ ꯍꯨꯏꯅ ꯀꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯂꯤ ꯍꯨꯏꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯥꯏ ꯇꯨꯀꯨ ꯍꯥꯏꯗꯨꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯈꯪꯂꯤ ꯃꯤ ꯍꯧꯒꯠꯅꯕ ꯍꯧꯔꯤ ꯂꯧꯕꯨꯛꯇ ꯉꯟꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯀꯥꯡꯕꯨ ꯊꯣꯛꯅꯔꯛꯂꯤ ꯍꯧꯖꯤꯛ ꯅꯣꯡ ꯉꯥꯜꯂꯛꯂꯦ ꯍꯥꯏꯕꯁꯦ ꯕꯦꯅꯥꯎꯕꯤꯅ ꯈꯪꯂꯤ ꯃꯇꯝꯗꯣ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯕ 4 ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯧꯔꯥꯡ ꯁꯨꯕ ꯀꯥꯡꯕꯨ ꯂꯥꯎꯅ ꯈꯣꯡꯅꯕ ꯑꯃꯗꯤ ꯀꯧꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯃꯗꯤ ꯁꯟ ꯒꯥꯔꯤꯅ ꯆꯠꯄꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯕꯗꯨꯗ ꯕꯦꯅꯥꯎꯕꯤ ꯄꯨꯛꯅꯤꯡ ꯈꯔ ꯆꯥꯎꯊꯣꯔꯛꯇꯨꯅ ꯃꯍꯥꯛ ꯐꯩꯖꯨꯞ ꯑꯗꯣ ꯇꯞꯅ ꯍꯥꯏꯗꯣꯛꯇꯨꯅ ꯑꯀꯣꯏꯕꯗꯣ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯂꯥꯇꯦꯟ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯊꯥꯡꯒꯠꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯒꯤ ꯃꯑꯣꯡꯗ ꯄꯥꯏꯈꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯂꯥꯇꯦꯟ ꯑꯗꯣ ꯂꯩꯃꯥꯏꯗ ꯈꯪꯊꯥ ꯊꯥꯗꯈꯤ ꯂꯥꯇꯦꯟ ꯑꯗꯨ ꯂꯩꯃꯥꯏꯗ ꯈꯪꯊꯥ ꯊꯥꯗꯈꯤꯕꯗ ꯃꯍꯥꯛꯀꯤ ꯖꯦꯃꯤ ꯑꯗꯨꯕꯨꯁꯨ ꯀꯥꯏꯈ꯭ꯔꯤ ꯃꯤꯡꯁꯦꯜ ꯑꯗꯨꯅ ꯀꯥꯏꯈꯤꯕꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯅ ꯁꯤꯔꯤ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞꯇꯨ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯥꯟꯕꯗ ꯆꯥꯟꯕꯧ ꯑꯗꯨꯝꯅ ꯀꯧꯔꯨꯕꯗ ꯆꯥꯟꯕꯗꯣ ꯍꯣꯏ ꯃꯌꯥꯝ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ ꯕꯦꯅꯥꯎꯕꯤ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯆꯥꯟꯕꯗ ꯃꯁꯥ ꯅꯣꯝꯗꯨꯅ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯆꯥꯟꯕꯗꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯐꯥꯛꯂꯤ ꯈꯨꯝꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯤꯁ ꯅꯪꯕꯨ ꯇꯨꯝꯂꯨꯔꯕ꯭ꯔꯣ ꯇꯨꯝꯂꯨꯔꯦ ꯏꯃꯥ ꯐꯔꯦ ꯇꯨꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯦꯅꯥꯎꯕꯤꯅ ꯆꯥꯟꯕꯕꯨ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯦꯅꯥꯎꯕꯤ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯌꯦꯟ ꯈꯣꯡꯕ ꯑꯃꯗꯤ ꯂꯝꯕꯤꯗ ꯉꯔꯪ ꯃꯤ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯔꯛꯄꯗꯒꯤ ꯕꯦꯅꯥꯎꯕꯤꯅ ꯐꯩꯖꯨꯞ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯤꯡꯒꯣꯡ ꯁꯤꯡꯌꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯆꯪꯉꯛꯂꯤꯕꯗꯨ ꯎꯕꯗꯒꯤꯗꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ ꯍꯥꯏꯕꯁꯦ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯃꯈꯣꯡ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯊꯦꯡꯕꯗꯣ ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯤꯔꯕꯅꯤ ꯉꯔꯥꯡ ꯀꯥꯡꯈꯗꯒꯤ ꯃꯈꯨꯠ ꯑꯃꯅ ꯊꯤꯡꯗꯣꯔꯛꯂꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯐꯥꯈꯤꯕꯗꯣ ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯕꯒꯨꯝ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯤ ꯕꯦꯅꯥꯎꯕꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯒ ꯁꯦꯟꯗꯜ ꯑꯗꯨ ꯇꯣꯡꯂꯒ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ ꯃꯄꯥꯟꯗ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯗꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯂꯦ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯂꯝꯗꯦ ꯕꯦꯅꯥꯎꯕꯤ ꯏꯉꯛꯅ ꯉꯔꯥꯡ 2-3 ꯊꯣꯡ ꯍꯥꯡꯈ꯭ꯔꯤꯕꯗꯨꯕꯨ ꯀꯝꯗꯧꯅ ꯍꯥꯡꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯆꯥꯟꯕꯕꯨ ꯍꯧꯗꯣꯛꯄꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯟꯕ ꯑꯃꯗꯤ ꯕꯦꯅꯥꯎꯕꯤ ꯃꯁꯥ ꯃꯎ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛꯄ ꯑꯃꯗꯤ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯕꯦꯅꯥꯎꯕꯤꯗꯣ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯥꯟꯕꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯦꯅꯥꯎꯕꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯑꯃꯥꯏꯕ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯝꯈꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏꯒꯤꯗꯨ ꯂꯥꯏꯅꯤꯡꯊꯧ ꯃꯄꯥꯟ ꯊꯣꯛꯄꯗꯤ ꯃꯥꯟꯗꯦ
yum aduda ngahan wai singomduna sikraba thawai mirel amana yamna tamthina ot nerakpagi mawongni ni fare fare horen nungthildu ai laklage haujikidi ai yararoi sum tawro aina horen lakko matamda lai ama khoiram thoksi haibati yumdo amutang sengdoksi aduga kari lebage haibadu su yenglasi aina sum yengbada khanbada नखोई युमसी थवाई मेरेल फत्तबा अमा कोइच चतुर लेरे हारिबा थवाई मेरेल असिना नखोइबु तुमहन चाफम खांगनद्रिबनी फरे फरे पुलम चेरम खरा हाइरगे मदु सिल्लांग लेरमो अदुगा पुलम चेरम सिंदु कटलबा मतुंगदा करी लेबगे हाइबदु येंथोक्लसिको असुमना हाइरकपदगी पेनाउ बिजसु होय ओजा माइबा हाइदुना चानबा मखोई अनि चटख्रै मखोई अनिना युम जोरकपदा विक्रमदो मयुमदा हलकलिबनी हाइदुना मांगोलदा फमलगा लेरमी बेनाउबी विक्रम उबदा महाके मचानुपा चानबु पंखलगा परप्रप चंगसिली अदुगा विक्रमदा ngarang thokibu thodoksingo kap kap tuna paw tami nang chakhranu yum masida aikoi ri dang le hawba se ngamna roi haiduna vikromda hairi matamadu da vikramna karisu khaluraga nuda sidagidi ai su yumda dumak leiraga dabani aikoi gi thabak to loire aduduna ai su yum masda leina leina thabak su ba yaba khara aduk jengna dabani mafam maswaida yum su saga dawri aduna ne karisu thodongna khaluraga nuko adumna hairapadu da benaubi yamna haraujari asumna tawduna vikram sanba amadi benaubi yaman nungaina laikhrei nukthilgi matam oiraklabada amaiba adusu laklei amaiba du laklabada benaubina mahaki mapuroiba vikramda amaiba se mahana karoribani haiduna saktaklaba matungda laitin khwemnabagidamakta sem sakhi asumna laitin kaya khwemduna ilaka matamda amaiba aduna vikramda onsillaga ibungo vikram yum masida misi bina yaukhiba leibro ngahan waya maibanaga phajillamba thawai mirelga leibraba madu thaturokpa maline adumna hairapada vikramna ngahan wai gi matamda miyoi ama aikhoigi inaw nupa sing thokpa ama thauri yaduru sikhi haiduna wari lerei manaw nupa do yamna hairadaba migi manabada tawba haibadi huran chithi tawba imungsiki karimta khandaba nisa pasa yamna saba angang ni haiduna wari liri angang asina magi yumgi pochai mangjan huramta natana yum masigi patabusu mahangna lona puraga mingonda thamdoklaga paisa puraga mahaki nisado sadu leirambadagi mayam changduna phuki adumna phubadagiri angang ado yamna saumun khibana numidang hingama aikhoigi maningda leiriba amanba toilet asida thauri yanduna sikhi haiduna amaiba wari sari hariba numi adudagi hauna yamna kanna tamnaba amadi imung asida mi leiba ngamna khiri aikhoigi pabungsu arak akhangnabadagi adumak laikhidre masidagi aikhoina amaiba tanduna yenglo matamda hariba maningi amangsang asida thawai mirel ado changduna kunduna leire tanthokpasu yararoi karigumada mase thugairurabasu mahaki kaidong pham leitabana yum masida oina tainarakkani hairi aduna leiriba amangsang asina tek kaiduna manduna pumang mangdri phawbadi thamdaba yararoi maramadur mase thonglon sillaga thamnasi mahak mafam asida admak phajanduna thamnasi haiduna safu ahingba amada aikhoina lewa mantra sonduna ising hairaba matungda maruda manung asida thamkibani adugi matungdagidi karimata tawrakhidrabani adu handak amuk tawklibase karino khangre haiduna vikramna wari sari madu puna maktarabada amaiba aduna o maningida ai la 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 iwani chalaga yengusi kamdawribaga haibado asomna hairapada vikramna oja maiba aidi manak changbo bo kirabani ai kiba yaroina ai yauribasiri asomna hainaraga vikram amadi amaiba makhoi ani do laku matamdadi makhoi ke maningda leiriba amangsang atu thong hangtoklambagi saktam uri madu ubada vikramna thong sidi yamna chena lonchen thambani kana hanglibujanu su lolibadi adumna hairapada amaiba duna law changsin sila asomna changsil ka matamdadi so adubu phariba yungdur thamliba yopi ado kolin kasal laktuna mapangan sontharakpadagi tekhiba amadi u machet ama phakhai khibagi mami tadun lerami mado thoibana manung adu changma matamda mahana singlubada mado segai khiba phakai khiba oigadoribani mahakdi u ado hop lawduna hang turokpaduda pharibai khallubani masidagidi vikram amadi amaibaduna thong hangukna jinglubadadi safu adusu pairamle ising adusu yawramdrei madu ubada amaibaduna kanagumba khangdaba miyoi amana mafam masida changlaga kari karino khara torumlagani madunani mathi phong libasi
ꯑꯃꯥꯏꯕꯅ ꯁꯣꯜꯂꯝꯕ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤꯕꯒꯤꯅꯤ ꯊꯋꯥꯏ ꯃꯩꯔꯦꯜ ꯑꯗꯨ ꯅꯥꯟꯊꯣꯛꯈ꯭ꯔꯦꯅꯦꯍꯦ ꯑꯃꯨꯛ ꯐꯥꯖꯤꯟꯗꯕ ꯌꯥꯔꯔꯣꯏ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯑꯃꯨꯛ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯆꯐꯨ ꯑꯁꯤ ꯅꯧꯅ ꯑꯃ ꯂꯩꯔꯁꯤ ꯑꯗꯨꯒ ꯏꯁꯤꯡ ꯍꯥꯞꯂꯒ ꯊꯝꯂꯁꯤ ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯨꯕꯨꯁꯨ ꯐꯥꯖꯤꯜꯂꯒꯦ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯀꯅꯥ ꯀꯅꯥꯒ ꯆꯪꯈꯤꯕꯒꯦ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯕꯤꯀ꯭ꯔꯝ ꯈꯟꯐꯝ ꯊꯣꯛꯇ꯭ꯔꯤ ꯋꯥꯈꯜ ꯑꯁꯨꯝ ꯈꯟꯅ ꯈꯟꯅ ꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯗꯨꯅ ꯃꯥꯡꯒꯣꯜ ꯌꯧꯔꯛꯄꯗꯗꯤ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯕꯦꯅꯥꯎꯕꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯗ ꯂꯧ ꯈꯥꯎꯕ ꯂꯧ ꯌꯩꯕ ꯂꯥꯛꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯒ ꯇꯧꯈ꯭ꯔꯕꯖꯥꯠꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯀ꯭ꯔꯝ ꯋꯥꯈꯜ ꯈꯪꯂꯥꯛ ꯑꯗꯨꯅ ꯈꯨꯗꯛꯇ ꯑꯃꯥꯏꯕ ꯑꯗꯨꯒ ꯕꯦꯅꯥꯎꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯆꯥꯟꯕ ꯃꯈꯣꯏꯁꯤꯡ ꯊꯅꯝꯂꯒ ꯃꯍꯥꯛ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯂꯣꯌꯨꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯗꯤ ꯏꯔꯨꯖꯔꯨꯒꯦ ꯍꯥꯏꯗꯨꯅ ꯐꯗꯤ ꯁꯥꯄꯣꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯑꯩ ꯂꯣꯌꯨꯝꯕ ꯀꯀꯥ ꯀꯔꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯀꯀꯥꯗꯤ ꯑꯥꯗ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯉꯁꯤ ꯍꯜꯂꯛꯂꯤꯕꯅꯤꯅꯦꯕꯣ ꯊꯧꯗꯣꯛꯁꯦ ꯃꯊꯪꯅꯤ ꯉꯥꯏꯈꯣ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯀꯔꯤ ꯋꯥꯔꯣ ꯀꯀꯥ ꯉꯍꯥꯟꯋꯥꯏ ꯅꯣꯏ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯂꯧ ꯁꯨꯕ ꯂꯥꯛꯑꯝꯃꯤꯗꯅ ꯂꯥꯛꯑꯝꯃꯦꯀ ꯀꯩꯗꯧꯔꯕꯗꯣ ꯑꯗꯨꯗ ꯅꯣꯏꯈꯣꯏꯕꯨ ꯃꯅꯤꯡꯒꯤ ꯑꯃꯟꯕ ꯀꯩꯅꯣꯗꯨꯗ ꯅꯣꯏ ꯑꯃꯥꯡꯁꯪꯗꯨꯗ ꯅꯣꯏ ꯀꯩ ꯅꯈꯨꯠ ꯍꯥꯞꯄ ꯈꯣꯠꯄ ꯇꯧꯔꯨꯕ꯭ꯔꯣ ꯅꯣꯏꯕꯣ ꯀꯀꯥ ꯑꯩꯗꯤ ꯇꯧꯈꯤꯗꯤ ꯑꯗꯨ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯇꯧꯔꯝꯒꯗ꯭ꯔꯥ ꯉꯥꯏꯈꯣ ꯅꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯌꯨꯝꯗꯣ ꯑꯗꯨꯗ ꯑꯃꯨꯛꯇ ꯆꯠꯂꯒ ꯍꯪꯉꯨꯁꯤꯂꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯀꯥ ꯅꯪꯕꯨ ꯌꯥꯗ꯭ꯔꯦꯅꯦ ꯃꯗꯨꯗꯤ ꯆꯪꯕ ꯌꯥꯗꯕ ꯃꯐꯝꯅꯤꯅꯦ ꯂꯥꯏ ꯑꯃ ꯐꯥꯖꯤꯜꯂꯒ ꯊꯝꯃꯅꯤ ꯂꯥꯏꯗꯨ ꯅꯥꯟꯊꯣꯛꯄꯗꯨꯗ ꯏꯃꯨꯡꯗꯣ ꯑꯃꯨꯛꯇꯣꯏꯕ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯅꯃꯥꯟꯅꯕꯗꯣ ꯑꯗꯨꯗ ꯑꯝꯇ ꯍꯪꯉꯨꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯂꯣꯌꯨꯝꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯁꯜꯂꯒ ꯃꯍꯥꯛ ꯕꯤꯀ꯭ꯔꯝꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯑꯍꯥꯟꯕꯗ ꯑꯅꯟ ꯍꯣꯏꯗ ꯆꯪꯉꯤ ꯑꯅꯟꯅ ꯑꯩꯗꯤ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯕ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯍꯣꯏ ꯑꯩꯅ ꯈꯪꯗꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯄꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝꯅ ꯑꯗꯨꯕꯨ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯍꯪꯕ ꯌꯥꯗꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯨꯝꯕꯅ ꯀꯗꯥꯏꯗ ꯋꯥꯗ ꯀꯥ ꯑꯗꯨꯒꯤ ꯑꯃꯨꯛ ꯍꯪꯅꯈꯤꯗ꯭ꯔꯣ ꯃꯅꯤꯡ ꯃꯌꯥꯗ ꯂꯩꯔꯝꯕ ꯑꯃꯗ ꯊꯣꯛ ꯍꯦꯛꯇ ꯆꯪꯕ ꯍꯥꯏꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯅꯤ ꯆꯨꯝꯃꯤ ꯁꯝꯕꯜ ꯈꯥꯖꯤꯜꯂꯒ ꯊꯝꯍꯧꯗꯕ ꯑꯩꯈꯣꯏꯗ ꯂꯥꯜꯂꯕꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯅꯪ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇꯪ ꯆꯠꯂꯨꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯗꯕ ꯌꯥꯗ꯭ꯔꯦ ꯅꯪ ꯌꯥꯎꯔꯒ ꯀꯀꯥ ꯆꯠꯂꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯂꯣꯌꯨꯝꯕ ꯅꯪꯁꯨ ꯌꯥꯎꯁꯤ ꯌꯥꯎꯕꯗꯤ ꯀꯩꯅꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯊꯣꯏꯕ ꯑꯃꯗꯤ ꯂꯣꯌꯨꯝꯕ ꯃꯈꯣꯏ ꯄꯨꯟꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯑꯃꯥꯏꯕꯗꯨꯗ ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯣꯡ ꯍꯥꯝꯕ ꯃꯇꯝꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌా ꯑꯃꯁꯨ ꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯌꯥꯎꯔꯕꯅꯤ나 ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯣ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯤꯟ ꯂꯥꯡꯕ ꯂꯣꯏꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯐꯨ ꯑꯃꯗꯨꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯕꯤꯀ꯭ꯔꯝ ꯊꯣꯏꯕ ꯑꯃꯗꯤ ꯂꯣꯌꯨꯝꯕ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯀꯠꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯍꯩꯗꯣꯛꯂꯨꯔꯕ ꯏꯁꯤꯡ ꯑꯗꯨ ꯁꯦ ꯃꯍꯨꯠ ꯁꯤꯟꯕ ꯑꯣꯏꯅ ꯁꯤꯒꯤ ꯆꯐꯨꯁꯦ ꯅꯪꯅ ꯊꯝꯃꯝꯕ ꯖꯒꯥ ꯑꯗꯨꯗ ꯑꯃꯨꯛ ꯊꯝꯃꯨꯔꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯅ ꯀꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯊꯣꯛꯂꯛꯂꯒ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯔꯗ꯭ꯔꯥ ꯌꯥꯔꯅꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯅꯪ ꯂꯣꯟꯁꯤꯜꯂꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯏꯕꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯗ ꯏꯕꯨꯡꯉꯣ ꯊꯣꯡꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯕ ꯌꯥꯗꯅꯕ ꯌꯣꯠꯄꯤ 19 ꯌꯩꯗꯨꯅ ꯊꯝꯃꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯅꯨꯡꯊꯪꯅ ꯇꯧꯗꯨꯅ ꯌꯣꯠꯄꯤ 19 ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯕ ꯌꯥꯗꯅꯕ ꯌꯩꯁꯟꯗꯨꯅ ꯊꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯨꯝꯗꯧꯅ ꯇꯧꯔꯕꯗꯤ ꯀꯅꯥꯁꯨ ꯆꯪꯂꯔꯣꯏꯗꯕ ꯁꯣ ꯃꯇꯜ ꯑꯃ ꯂꯣꯜꯂꯒ ꯊꯝꯕꯗꯨꯅꯗꯤ ꯃꯤꯗꯤ ꯑꯔꯨꯝꯕ ꯃꯊꯥꯡꯗꯔꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤꯅ ꯑꯗꯨꯒ ꯑꯝꯇ ꯌꯦꯡꯕ ꯅꯠꯇꯦ ꯍꯥꯏꯕ ꯐꯔꯦ ꯑꯀꯣꯏꯕꯁꯦ ꯆꯦꯛꯁꯤꯟꯅ ꯁꯝꯕꯟ ꯈꯥꯖꯤꯜꯂꯨ ꯑꯗꯨꯗꯨꯒꯅꯦ ꯃꯤ ꯑꯇꯣꯞꯄꯅ ꯆꯪꯕ ꯉꯝꯗꯅꯕ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯀꯔꯤꯅꯣ ꯆꯦꯗꯔ ꯀꯔꯤꯅꯣꯃ ꯏꯁꯜꯂꯒ ꯆꯪꯒꯅꯨ ꯍꯥꯏꯅ ꯊꯝꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯈꯔ ꯇꯧꯁꯤꯟꯅꯕ ꯇꯧ ꯍꯣꯏ ꯐꯒꯅꯤ ꯑꯣꯖꯥ ꯑꯩꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯂꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯔꯞ ꯃꯥꯡꯒꯣꯜꯂꯣꯝꯗ ꯂꯥꯛꯈꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯅꯨꯡꯗꯒꯤ ꯖꯤꯡꯒꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯣꯡ ꯊꯤꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯂꯣꯌꯨꯝꯕ ꯊꯣꯏꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯦꯡꯊꯣꯛꯀꯦ ꯇꯧꯕꯗ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏ ꯌꯦꯡꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯃꯠꯇ ꯌꯦꯡꯊꯣꯛꯈꯤꯗ꯭ꯔꯤ
ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯥꯡꯒꯣꯜ ꯌꯧꯈ꯭ꯔꯦ ꯃꯥꯡꯒꯣꯜ ꯌꯧꯔꯕꯗ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯕꯦꯅꯥꯎꯕꯤꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯝꯂꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯔꯣꯏꯗ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯕꯗꯨꯗꯗꯤ ꯊꯣꯏꯕ ꯑꯃꯗꯤ ꯂꯣꯌꯨꯝꯕꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯕꯤꯀ꯭ꯔꯝꯅ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯑꯃꯥꯏꯕꯗꯨꯗ ꯀꯠꯆꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯕꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯝꯕ ꯐꯠꯇ꯭ꯔꯕ ꯇꯝꯅꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯀꯣꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯕꯦꯅꯥꯎꯕꯤ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯆꯥꯟꯕ ꯃꯈꯣꯏ ꯑꯍꯨꯝ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ